Mayam Krumzari adon bir impact news na Raj Nongthombam Manung Hutna hariba 360-degree analysis of news and events ta mayam butaram okchari haukiba nomaijin numit ki numidangdagi leptana churakhiba tapna warabasu kan warabasu churakhiba nong na maramodna leptana churakhiba nongsin maramodna ngarang numidang waram nungthildagi horga Manipur gi tampaki ayam mpham singde sing chawbagi khudong chada basi mayong nama hore ngasina ka hena soksin bagi phibom mami tari aduga lakadori ba tarik tara ma phawbang asi se tarik tara homdoni numini ni si phawbudi khoi mat department gi matungina nong si makha thana churba ya bagi wakhum na sing phondok palibani na ichaw gi phibom si athubida ketang hanthaki ba ya bagi mami si ketang lab na ubagi mami su tari adubu hojik numidar merok patang ha amuk nong hang ba sa mayam da relief amadi lai adubu taseng na hojik lai riba ichaw gi phibom asi gi matang da khana ne gudang asi impact news ki studio links in lebi basi joining us tonight on Manung Hutna Directorate of Environment ki Deputy Director everybody Thingujam Bhogen yaham to Bhogen butaramok cheri welcome to the show appreciate your joining also joining us Hueiyen Lanpao Manipuri edition ki editor everybody Hemanta Kumar Ningomba Ningomba butaramok cheri welcome to the show appreciate your joining too and also joining us Manipur University ki Department of Economics ki Assistant Professor Dr. Chinglen Maisnam Chinglen butaramok cheri welcome to the show appreciate your joining too ahan ba question si ai oja Hemanta dagi hokjarage oja ngasi si hedi ngarang na handagi horaga mayam se khoi maroina ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯅ ꯏꯆꯥꯎꯁꯦ ꯀꯔꯥꯏꯗ ꯊꯣꯛꯄꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤ ꯌꯥꯝ ꯆꯥꯎꯅ ꯃꯌꯥꯝꯗ ꯄꯥꯎꯁꯦ ꯈꯪꯍꯜꯂꯤ ꯉꯁꯤꯃꯛꯁꯨ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯏꯚꯟ ꯏꯆꯥꯎꯒꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯏꯆꯥꯎ ꯊꯣꯛꯄ ꯈꯛꯇ ꯅꯠꯇꯅ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37ꯗꯁꯨ ꯉꯔꯥꯡ ꯂꯝꯕꯤ ꯇꯠꯈꯤꯕꯒꯤ ꯑꯗꯨꯒ ꯉꯁꯤꯅ ꯀꯥ ꯍꯦꯟꯅ ꯃꯗꯨ ꯁꯣꯛꯆꯟꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯕꯒꯤ ꯄꯥꯎ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯅꯣꯡꯁꯦ ꯂꯦꯞꯇꯅ ꯆꯨꯔꯤ ꯑꯗꯨꯒ ꯃꯃꯥꯡ ꯆꯍꯤꯒꯤ ngasi numis maktab hai tare mamang china tarik tara mari udune ngasi tarik tara homdoni so almost after 367 days chahi amagi matung da chapchana ngasi se amu ising chawre mamang chu ising chawki same timing se same day sida adu mamang chahi gi di aniruk suba ising chawbani madu hek mamang da cyclone mora laktana mege tarik kuntra da mora lakpadagi nongala mora tiekna mayam se ising chawna gi tare aniruk so ising chawki thangna thangna within 15 days handa kisna ahan boy na kitang chawna flash flood se handa kisna ori ahan ba kari having just my chahi khudingi khoi ichau si thui adu mamang chaida october thabok sida me den october da mangara ising chau thoki handa kisi khara hanthagane khabi bra kamai bi handak ti khoi gi toren khong tiang bi thabak na chingma sum packet khibale kari having manipur da yam nangalingai dagi hauna ising ichau si ai di tangkak hom dagi ta na ising ichau si dum lei mayam na loi khangnei hujik lai si khoi gi yamna low gi khoi gi monsoon ni lai si monsoon si matamsida thaina hainarambada khoi low urnabagi lawmi singna mama mapa sibokta phauran kupuga thamne na yam kan low gi yam kan matamni seida nong si phajana surakanda khoi labuk lamhang mayam sing sigi adugida ising si la kan khoi low duini adu handaki ising si adu hangna ai ka hena yam chauna lakpadi natin lawi hana dagi hona laiba sangdo adu dagi kasu hendokte adum hapet adum manna sali helabada amagumba henba walabada amagumba waramgune ne khali sumaina sapani ado sinna su loidri yamna khoi kanoda khoi di tha khudingi ichau si dum leidoi jun july lere jun july dagi august september da nong khar lakhani adagi di last october swai da amuk lakadoi ne october gi meragi ichau ina meragi ichau sidani khoi sai lu mai morong mayam sing lu pa yar kan sida marda susal kan da sing kai turen towan kai kan da lu mayam hatu ye adai kano sine thangkhang opla ni chau doi se khoi se thangkhang ahan bagi thangkhang mo je khoi thengnare wali tha magi matung da amuk chawrkhini adu matung da mathang amagam lakhini ahum jini sigi mark ta chawbadi khoi gi ngasagi ai ngasai khal kaitarak pagi adung bagi kano da dum chenei nawagi cyclone mora ga du dum pangna lakta pot amani na amuk sugi banong du su handak kisi su yengna bada su cyclone mora na yang hele na ai di lawi aduna hoje akoina ichau thengnari si kamai tau thengnari no na ichau si thon da ba yabra sine manipur lai singje sigi suriba nongju gi sangje khoi mayam na loina khangi sai khoi jun july da su yam na yab ba so nong suni sil mayam loi khangi ado isau gi thon da ba yabra ha pot na mayam na nei ai yae na khali okay yae na khali kramai khoi gi gamen na phajana popular fla khoi gi mapung phaba thorang ama tawraga thorang du gi makhada khoi gi pakhada ba thau mayam do phajana pakhal magadi khoi isau hi dum sabchana dum thengna ba yane na khali oje yengse mayam na dum hainaram gani aidi mayam ni turen tiengba na aidi turen tiengba mo udi asi uduse aidi ahan bada oja chinglen aidi masigi si imphal river festival pangthok ko dor bra na khalame ahan bada kai torisi boina turel tiengbo smai tiengna bra ai haiti ai engineer na te ko turel smai na tiengda bna te akhoi mayam na haidi turel gi khonung du tiengbiu
ꯍꯥꯏꯕꯗꯤ ꯈꯣꯡꯅꯨꯡꯁꯤ ꯊꯦꯡꯒꯠꯂꯛꯑꯦ ꯊꯦꯡꯒꯠꯂꯛꯑꯦ ꯇꯦꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯦꯕ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯇꯣꯔꯕꯥꯟꯁꯤ ꯐꯖꯅꯅꯕ ꯍꯦꯛꯇ ꯅꯥꯟꯅ ꯍꯦꯛꯇ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯇꯦꯝ ꯃꯥꯟꯅꯅ ꯁꯦꯝꯕꯅꯤ ꯁꯤꯒꯤ ꯑꯋꯥꯕ ꯂꯥꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯁꯤ ꯀꯩꯅꯣꯅꯤ ꯂꯩꯉꯣꯏꯅꯤ ꯑꯇꯣꯞꯄ ꯌꯥꯝ ꯊꯣꯠꯄ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯖꯣꯏ ꯖꯣꯏ ꯂꯥꯎꯕ ꯄꯣꯠ ꯑꯃꯅꯤ ꯏꯁꯤꯡꯅ ꯁꯨꯃꯥꯏꯅ ꯆꯠꯈꯤꯀꯥꯟꯗ ꯑꯗꯨꯝ ꯂꯣꯏ ꯆꯟꯗꯕ ꯌꯥꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯂꯥꯛꯏꯁꯤꯡꯁꯦ ꯑꯗꯨꯅ ꯁꯤꯗ ꯃꯥꯕꯨ ꯐꯥꯖꯤꯜꯂꯝꯃꯤꯁꯤ ꯅꯥꯄꯤ ꯃꯌꯥꯝꯁꯤꯅ ꯑꯗꯒꯤ ꯑꯄꯤꯛ ꯑꯄꯤꯛꯄ ꯄꯥꯝꯕꯤ ꯃꯌꯥꯝꯁꯤꯅ ꯐꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯝꯕꯜ ꯂꯩ ꯃꯌꯥꯝ ꯍꯧꯗꯅ ꯈꯣꯠꯇꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏꯆꯦꯜ ꯃꯌꯥꯝꯗꯨ ꯃꯥꯅ ꯍꯟꯊꯍꯟꯗꯣꯏꯅꯦꯕ ꯂꯥꯛꯏꯁꯤ ꯏꯔꯩ ꯃꯌꯥꯝꯗꯨ ꯃꯥꯅ ꯐꯥꯗꯣꯏꯅꯦꯕ ꯃꯗꯨ ꯃꯌꯥꯝꯗꯨ ꯁꯤꯠ ꯅꯥꯟꯅ ꯇꯛꯈꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯠ ꯅꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯁꯤꯠꯇꯧꯅ ꯁꯤꯠꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯏꯆꯦꯜꯁꯤ ꯑꯉꯛꯄ ꯐꯪꯅ ꯀꯜꯂꯦ ꯊꯥꯏꯅ ꯂꯥꯛꯑꯝꯕ ꯏꯆꯦꯜꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯄ ꯏꯆꯦꯜꯁꯤꯒ ꯌꯥꯝ ꯈꯦꯠꯅꯔꯦꯕ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯏꯆꯦꯜ ꯌꯥꯝ ꯀꯜꯂꯝꯃꯦ ꯍꯥꯏꯕꯗꯨꯗꯤ ꯉꯁꯥꯏꯒꯤ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯁꯤꯗ ꯎ ꯋꯥ ꯃꯌꯥꯝ ꯑꯃ ꯌꯥꯟꯊꯠꯈꯤꯕꯗꯒꯤ ꯐꯥꯁ ꯐ꯭ꯂꯠ ꯑꯣꯏꯅ ꯐꯠ ꯂꯥꯎꯅ ꯏꯆꯥꯎꯁꯤ ꯂꯥꯛꯑꯦ ꯏꯁꯤꯡꯁꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯋꯥꯅꯦꯕ ꯍꯧꯖꯤꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯉꯔꯥꯡꯗꯒꯤ ꯍꯧꯔꯦ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯇꯨꯔꯦꯜꯁꯤ ꯑꯃꯨꯛꯇ ꯎꯗꯕ ꯃꯑꯣꯡꯗ ꯀꯤ ꯅꯠꯇ꯭ꯔꯒ ꯍꯦꯛꯇ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯆꯛꯄꯤ ꯇꯨꯔꯦꯜꯗꯧꯅ ꯈꯣꯡꯉ ꯆꯦꯜꯂꯦꯕ ꯍꯧꯖꯤꯛꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯌꯥꯝ ꯂꯨꯔꯤꯁꯤ ꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯌꯥꯝ ꯀꯟꯅ ꯌꯥꯡꯅ ꯆꯦꯟꯕꯗꯨ ꯅꯠꯇꯦꯕ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏꯔꯩ ꯃꯌꯥꯝꯁꯤꯡꯗꯣ ꯐꯥꯔꯒ ꯇꯞꯅ ꯏꯪꯅ ꯆꯦꯟꯖꯕꯗꯨꯅꯤ ꯃꯕꯨꯛ ꯇꯞꯅ ꯆꯠꯆꯕꯗꯨꯅꯦꯕ ꯑꯗꯣ ꯇꯨꯔꯦꯟꯒꯤ ꯆꯥꯎꯕꯒꯤ ꯃꯔꯝꯁꯤ ꯌꯥꯝ ꯌꯥꯝꯃꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯅꯩꯅꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯑꯍꯥꯟꯕꯕꯨꯗꯤ ꯑꯍꯥꯟꯕꯅꯦ ꯑꯩ ꯃꯇꯝ ꯈꯤꯇꯪ ꯑꯩ ꯂꯧꯖꯒꯦ ꯑꯩꯈꯣꯏꯅ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡꯁꯤꯅ ꯌꯥꯝ ꯍꯦꯜꯂꯀꯥꯟꯗ ꯇꯨꯔꯦꯜ ꯆꯥꯎꯕ ꯑꯃ ꯂꯩ ꯑꯗꯨ ꯅꯠꯇꯕ ꯃꯌꯥꯝꯁꯨ ꯃꯦꯀꯥꯅꯤꯖꯝ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯤ ꯏꯝꯐꯥꯜꯁꯤ ꯇꯝꯄꯥꯛꯇ ꯆꯦꯟꯕꯅꯤ ꯑꯗꯨꯒ ꯏꯔꯤꯜ ꯇꯨꯔꯦꯜꯁꯤꯅ ꯆꯤꯡꯗ ꯆꯦꯟꯕꯅꯤ ꯆꯤꯡꯈꯣꯡꯗ ꯆꯦꯟꯕꯅꯤ ꯆꯤꯡꯈꯣꯡꯗ ꯆꯦꯟꯕ ꯏꯁꯤꯡꯁꯤꯅ ꯇꯨꯔꯦꯜꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯦ ꯊꯤꯡꯕ ꯉꯝꯃꯦꯕ ꯏꯔꯤꯜꯒꯤ ꯇꯨꯔꯦꯜꯁꯤꯅ ꯆꯥꯎꯅ ꯂꯥꯛꯑꯕ ꯑꯗꯒꯤꯗꯤ ꯉꯥꯎꯅ ꯂꯥꯛꯑꯕ ꯑꯗꯨꯗꯤ ꯃꯥꯅ ꯇꯥꯗꯣꯏꯁꯤ ꯂꯤꯂꯣꯡꯗ ꯁꯥ ꯂꯥꯎꯅ ꯊꯠꯀꯅꯦꯕ ꯃꯥꯅ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯥꯛ ꯂꯥꯎꯅ ꯇꯥꯁꯤꯟ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯤ ꯊꯠꯂꯦꯕ ꯊꯠꯄꯁꯤ ꯊꯠꯂꯀꯥꯟꯗ ꯏꯆꯦꯜꯁꯤ ꯇꯞꯊꯔꯛꯀꯗꯣꯏꯅꯦꯕ ꯇꯞꯊꯔꯛꯄꯗꯣ ꯍꯧꯖꯤꯛꯅ ꯑꯗꯨꯒꯤ ꯊꯠꯄꯁꯨ ꯅꯠꯇꯕ ꯑꯃꯁꯨ ꯅꯠꯇꯕꯗ ꯄꯨꯡꯆꯦꯟꯅ ꯆꯦꯟꯃꯤꯟꯅꯕꯅꯦꯕ ꯇꯧꯔꯤꯁꯤ ꯑꯗꯒꯤ ꯏꯊꯥꯏ ꯕꯦꯔꯦꯖꯁꯨ ꯉꯔꯥꯡ ꯑꯗꯨꯝ ꯍꯥꯡꯉꯤ ꯅꯣꯡ ꯈꯔ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯇꯨꯔꯦꯟꯁꯤ ꯀꯟꯅ ꯆꯥꯎꯈꯠꯂꯛꯄꯗꯒꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯍꯥꯡꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏ ꯂꯣꯏ ꯄꯥꯎ ꯇꯥꯟꯅꯔꯕꯅꯦꯕ ꯑꯗꯨ ꯀꯔꯤꯒꯤ ꯀꯃꯥꯏꯅ ꯇꯧꯕ ꯏꯁꯤꯡ ꯆꯥꯎꯔꯦ ꯑꯗꯨꯒ ꯂꯥꯛꯏꯕ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡꯁꯨ ꯅꯍꯥꯟꯃꯨꯛꯀꯁꯨ ꯈꯦꯠꯅꯕ ꯅꯠꯇꯕ ꯑꯗꯨꯒ ꯍꯟꯗꯛꯅ ꯀꯥ ꯍꯦꯟꯅ ꯆꯥꯎꯔꯛꯏꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯇꯣꯔꯕꯥꯟ ꯇꯦꯡꯕꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤꯁꯤꯅ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯔꯤꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯏꯁꯤꯡ ꯊꯤꯡꯉꯛꯄꯁꯦ ꯃꯁꯤꯅꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯂꯣꯝꯗ ꯏꯁꯤꯡꯒꯤ ꯀꯩꯅꯣꯁꯦ ꯃꯧꯈꯠꯂꯛꯄꯒꯤ ꯆꯥꯡꯁꯦ ꯑꯩ ꯍꯦꯜꯂꯛꯄꯅꯤꯅ ꯂꯧꯋꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯊꯧꯁꯤꯜ ꯌꯥꯎꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯗꯧꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦꯕ ꯐꯖꯅ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯍꯥꯏꯕꯗꯤ ꯃꯁꯤ ꯀꯩꯅꯣꯅꯤ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯒꯗꯕꯅꯤ ꯇꯨꯔꯦꯜꯒꯤ ꯈꯣꯡꯅꯨꯡꯁꯤ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔ ꯅꯨꯡꯉꯥꯏ ꯏꯝꯐꯥꯜ ꯇꯨꯔꯦꯜꯅ ꯆꯦꯜꯂꯤꯁꯤ ꯍꯧꯖꯤꯛ ꯆꯦꯜꯂꯤꯁꯤ ꯀꯣꯛ ꯃꯇꯨꯡꯗ ꯆꯦꯜꯂꯤꯅꯤ ꯇꯣꯔꯕꯥꯟꯁꯤ ꯐꯂꯥꯎ ꯀꯥꯏꯈꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯣꯛꯊꯣꯡꯗ ꯏꯁꯤꯡ ꯊꯨꯝꯒꯗꯕꯅꯤ ꯑꯗꯨꯝ ꯆꯥꯏꯊꯔꯗꯕꯅꯦꯕ ꯂꯥꯛꯑꯗꯕꯅꯦꯕ ꯑꯗꯨꯒꯤ ꯑꯋꯥꯕꯅꯦꯕ ꯍꯧꯖꯤꯛ ꯉꯁꯥꯏ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯏꯅ ꯅꯪꯉꯤꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯁꯦ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯄ ꯂꯦꯞꯇꯅ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯄꯔ ꯄ꯭ꯂꯥꯟ ꯇꯧꯗꯕꯅꯦꯕ ꯉꯁꯥꯏꯒꯤ ꯈꯣꯡꯅꯨꯡꯗꯨ ꯂꯨꯊꯍꯜꯂꯝꯕ ꯁꯦꯝꯃꯝ ꯇꯥꯔꯒꯗꯤ ꯀꯣꯛꯊꯣꯡꯗ ꯆꯦꯜꯂꯤꯗꯨ ꯐꯨꯠ ꯑꯝꯇꯁꯨ ꯍꯟꯊꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯏꯆꯥꯎꯁꯤ ꯐꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯍꯧꯗꯕ ꯉꯁꯥꯏꯒꯤ ꯇꯣꯔꯕꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅꯕ ꯅꯥꯟꯅꯕ ꯁꯦꯝꯃ ꯆꯠꯈ꯭ರೆ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯅꯥꯄꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯕꯤ ꯃꯌꯥꯝꯁꯤꯅ ꯐꯖꯅ ꯐꯥꯖꯤꯜꯂꯒ ꯂꯩꯔꯥꯏꯗꯨ ꯆꯦꯠꯅ ꯂꯩꯖꯕ ꯂꯩꯔꯥꯏꯗꯨ ꯃꯣꯏ ꯂꯣꯏ ꯇꯧꯈꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯀꯝ ꯑꯅꯤ ꯊꯣꯛꯅ ꯁꯦꯝꯃꯦ ꯑꯗꯨꯅꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯆꯥꯎ ꯀꯩꯗꯧꯅꯤ ꯑꯗꯨꯝ ꯏꯁꯤꯡ ꯀꯥꯏ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯐꯤꯕꯝꯅꯤ ꯑꯋꯥꯕꯅꯤ ꯑꯩꯈꯣꯏꯅ ꯅꯪꯉꯤꯁꯤꯅ ꯑꯩ ꯑꯍꯥꯟꯕꯒꯤ ꯊꯝꯖꯒꯦ ꯑꯣꯀꯦ ꯈꯣꯡꯅꯨꯡ ꯁꯦꯡꯕꯒꯤ ꯆꯥꯡ ꯋꯥꯠꯂꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯥꯜ ꯑꯣꯏꯅ ꯈꯔ ꯍꯦꯟꯅ ꯁꯦꯝꯈꯤꯕꯒꯤ ꯃꯃꯤ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯈꯣꯡꯕꯥꯜꯗ ꯍꯧꯔꯝꯕ ꯎ ꯃꯌꯥꯝ ꯑꯃ ꯋꯥꯄꯜ ꯃꯌꯥꯝ ꯑꯃ ꯅꯥꯄꯤ ꯁꯤꯡꯕꯤ ꯎ ꯍꯥꯏꯗꯤ ꯄꯥꯝꯕꯤ ꯃꯆꯥ ꯃꯌꯥꯝꯁꯨ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯄꯨꯡꯀꯣꯛ ꯀꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯂꯩꯔꯥꯏ ꯆꯦꯠꯇꯅꯕꯒꯤ ꯃꯔꯝꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯂꯩꯔꯥꯏꯁꯨ ꯀꯥ ꯍꯦꯟꯅ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯋꯥꯡꯈꯠꯂꯛꯄꯅꯤꯅ ꯍꯟꯗꯛꯇꯤ ꯏꯁꯤꯡꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯡꯅ ꯆꯦꯟꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯣꯖꯥ ꯚꯣꯒꯦꯟ ꯂꯥꯛꯆꯟꯒꯤꯁꯦ ꯑꯩꯈꯣꯏ ꯗꯤꯔꯦꯛꯇꯔꯦꯠ ꯑꯣꯐ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯃꯔꯨꯑꯣꯏꯅ ꯁꯨꯝꯕ ꯃꯈꯜꯒꯤ ꯇꯣꯔꯕꯥꯟ ꯁꯦꯡꯕ ꯃꯇꯝꯗ ꯇꯣꯔꯕꯥꯟꯁꯤ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤ ꯌꯥꯟꯊꯠꯄꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯀ꯭ꯂꯤꯌꯔꯦꯟꯁꯀꯨꯝꯕ ꯑꯗꯨꯝ ꯄꯤꯅꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏ ꯎꯃꯪ ꯀꯣꯛꯄꯒꯤ ꯃꯑꯣꯡꯗ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯈꯣꯡꯕꯥꯟꯗ ꯍꯧꯔꯝꯕ ꯎ ꯋꯥ ꯃꯌꯥꯝꯁꯤ ꯂꯣꯏ ꯀꯣꯛꯈ꯭ꯔꯦ ꯀꯩ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯁꯤꯅꯁꯨ ꯈꯔ ꯃꯔꯝ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯝꯒꯅꯤ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯃꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯆꯝꯕ ꯁ꯭ꯇꯦꯠꯀꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯧꯈꯠꯄꯅꯤꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯀ꯭ꯂꯤꯌꯥꯔꯦꯟꯁꯀꯤ ꯀꯩꯅꯣꯗꯤ ꯂꯩꯇꯦ ꯃꯁꯤꯗꯩꯗ ꯑꯗ ꯁꯝ ꯐ꯭ꯌꯨ ꯄ꯭ꯂꯥꯟꯁ ꯍꯥꯏꯗꯤ ꯄ꯭ꯂꯥꯟꯁ ꯈꯔꯗꯅꯤ ꯂꯧꯊꯣꯛꯈ꯭ꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯗꯣ ꯃꯁꯤꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯀ꯭ꯂꯤꯌꯥꯔꯦꯟꯁꯀꯤ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯗꯨꯗ ꯑꯗꯨ ꯆꯨꯝꯃꯤ ꯍꯦꯃꯟꯇꯅ ꯍꯥꯏꯗꯨ ꯁꯝ ꯃꯗꯨꯅ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯏꯔꯛꯏꯕ ꯀꯩꯅꯣꯁꯤꯗꯤ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯁꯝ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯤ ꯂꯥꯁ 50 years 52 years ꯃꯨꯛꯁꯤ ꯌꯦꯡꯕ ꯃꯇꯝꯗ 1965ꯗ ꯀꯩꯀꯨꯄꯥꯠꯇ ꯀꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯅ ꯄꯨꯔꯥ ꯏꯝꯐꯥꯜ ꯚꯦꯂꯤꯁꯤ 90% ꯊꯨꯝꯃꯤꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 1982ꯗ ꯑꯃꯨꯛ ꯀꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯃꯗꯨꯁꯨ ꯒꯕꯔꯅꯔꯒꯤ ꯀꯩꯅꯣꯒꯁꯤ
ꯃꯗꯨꯁꯨ ꯀꯪꯂꯥꯗ ꯀꯥꯏꯗꯅ ꯄꯥꯎꯇꯥꯛ ꯈꯤꯇꯦꯟꯗ ꯀꯥꯏꯗꯅ ꯒꯕꯔꯅꯔꯒꯤ ꯀꯩꯅꯣꯁꯤ ꯄꯨꯂꯞ ꯊꯨꯝꯗꯅ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯗꯒꯤ 1986ꯗ ꯑꯃꯨꯛ ꯀꯥꯏ ꯑꯗꯩ 1992ꯗ ꯑꯃꯨꯛ ꯃꯌꯥꯝ ꯊꯨꯝꯕꯒꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯣꯏꯅ ꯂꯩꯔꯒꯗꯤ ꯌꯦꯡꯕꯗ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯄꯦꯁꯤꯐꯤꯛ ꯑꯣꯁꯟꯗꯒꯤ ꯇꯧꯔꯛꯄ ꯏ ꯑꯦꯜ ꯅꯤꯅꯣ ꯑꯣꯏꯅ ꯂꯩꯔꯛꯄ ꯄꯣꯠꯁꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯄꯣꯠꯂꯣꯝꯗ ꯊꯥꯡꯖꯜꯂꯀꯥꯟꯗ ꯃꯗꯨꯒꯤ ꯀꯟꯇ꯭ꯔꯣꯕꯔꯁꯤ ꯂꯩꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁꯇ ꯌꯦꯡꯂꯨꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯗꯤꯄ꯭ꯔꯦꯁꯟꯁꯤ ꯑꯗꯨꯝ ꯂꯩꯅꯤ ꯍꯥꯏꯕꯁꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯅꯕ ꯂꯩ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯌꯦꯁ ꯔꯦꯟꯐꯣꯜ ꯂꯩꯕ ꯀꯩꯅꯣꯁꯤ ꯌꯥꯝ ꯅꯛꯅꯅ ꯍꯥꯏꯗꯤ ꯃꯦꯘꯥꯂꯌꯒꯤ ꯃꯨꯟꯁꯤꯅꯔꯥꯝ ꯑꯃꯁꯨꯡ ꯆꯦꯔꯥꯄꯨꯟꯖꯤꯒꯤ ꯕꯐꯔ ꯖꯣꯟꯗ ꯂꯩꯔꯤꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯕ ꯔꯦꯟꯐꯣꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯕꯁꯤ ꯃꯤꯇꯔ ꯑꯃ ꯍꯦꯟꯅ ꯆꯍꯤ ꯑꯃꯗ ꯆꯨꯕꯒꯤ ꯍꯥꯏꯗꯤ ꯁꯦꯟꯇꯤꯃꯤꯇꯔ ꯁꯝ 100ꯀꯤ ꯃꯊꯛꯇ ꯍꯦꯟꯅ ꯆꯨꯕꯒꯤ ꯀꯩꯅꯣꯁꯦ ꯔꯦꯀꯣꯔꯠꯁꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯂꯩꯕꯅꯤ ꯑꯗꯨ ꯃꯁꯤ ꯊꯣꯛꯏꯕꯁꯤ ꯇꯁꯦꯡꯅ ꯍꯣꯏ ꯈꯣꯡꯕꯥꯟ ꯇꯦꯡꯕ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯇꯦꯡꯕ ꯑꯗꯨ ꯇꯦꯡꯕ ꯑꯗꯨꯒꯤ ꯄꯣꯠ ꯅꯠꯇꯕꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯅ ꯅꯩꯅꯕꯗ ꯃꯁꯤ ꯔꯟ ꯑꯣꯐꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯔꯟ ꯑꯣꯐꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯁꯤꯡꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯡꯕ ꯃꯇꯝꯗ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯁꯤꯡꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯁꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜ ꯐꯥꯎꯔꯒ ꯃꯅꯤꯄꯨꯔ ꯚꯦꯂꯤꯁꯤ ꯐꯥꯎꯔꯒ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟꯁꯤꯡ ꯑꯁꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯌꯦꯡꯈꯠꯂꯛꯄꯗ ꯋꯥꯏꯁꯦꯜ ꯂꯩꯔꯦ ꯅꯝꯕꯨꯜ ꯂꯩꯔꯦ ꯏꯝꯐꯥꯜ ꯂꯩꯔꯦ ꯀꯣꯡꯕ ꯂꯩꯔꯦ ꯏꯔꯤꯜ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯃꯉꯥꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯗ꯭ꯔꯦꯅꯦꯖꯅꯤ ꯑꯩꯈꯣꯏꯗꯤ ꯃꯈꯥꯁꯤꯅ ꯃꯈꯥꯔꯣꯝ ꯊꯪꯕꯁꯤꯅ ꯋꯥꯡꯉꯒ ꯑꯋꯥꯡꯂꯣꯝ ꯊꯪꯕꯁꯤꯅ ꯅꯦꯝꯊꯔꯒ ꯂꯩꯕ ꯇꯣꯄꯣꯒ꯭ꯔꯥꯐꯤꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯅꯤꯅ ꯁꯣꯝꯗ ꯂꯣꯏ ꯆꯦꯟꯊꯩ ꯑꯗꯨꯒ ꯑꯁꯣꯝꯗ ꯕꯥꯔꯥꯛꯀꯤ ꯀꯦꯁꯃꯦꯟꯗꯨꯅ ꯇꯣꯈꯥꯏꯕ ꯄꯣꯠ ꯑꯃꯅꯤ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯗꯨꯅ ꯃꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏ ꯍꯦꯃꯟꯇꯅꯁꯨ ꯍꯥꯏꯐꯦꯠ ꯄꯟꯕꯤꯈꯤꯕ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯁꯤꯗ ꯃꯔꯨꯑꯣꯏꯅ ꯎꯒꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯇ꯭ꯔꯤ ꯑꯆꯧꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯥꯡꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯩꯗꯤ ꯁꯝ ꯑꯦꯛꯖꯥꯝꯄꯜ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯆꯨꯕ ꯑꯣꯏꯔꯁꯨ ꯌꯥꯝ ꯇꯞꯅ ꯆꯨꯕ ꯑꯣꯏꯔꯁꯨ ꯖꯤꯡꯒꯗ ꯏꯁꯤꯡ ꯍꯩꯊꯕꯒ ꯁꯝ ꯏꯒꯤ ꯌꯨꯝ ꯑꯃꯗ ꯏꯁꯤꯡ ꯍꯩꯊꯕꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯖꯤꯡꯒꯗ ꯍꯩꯊꯔꯤꯕꯗꯨꯅ ꯍꯥꯟꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯔꯛꯀꯅꯤ ꯏꯒꯤꯗꯅ ꯃꯥꯒꯤ ꯐꯥꯖꯤꯟꯅꯅꯕꯒꯤ ꯄꯣꯠ ꯔꯟ ꯑꯣꯐꯁꯤ ꯇꯞꯅ ꯆꯦꯜꯍꯟꯅꯕꯒꯤ ꯄꯣꯠ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯦꯀꯥꯅꯤꯖꯝꯗꯨ ꯏꯆꯝ ꯆꯝꯅ ꯑꯩꯅ ꯄꯟꯖꯕꯩ ꯋꯥꯅꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯕꯗꯤ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕꯒꯤ ꯃꯦꯖꯔ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯁꯦ ꯄ꯭ꯂꯥꯅꯤꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯂꯩ ꯄ꯭ꯂꯥꯅꯤꯡꯁꯤꯗꯩꯗ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ ꯊꯥꯖꯟꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯔꯟ ꯑꯣꯐꯇꯣ ꯇꯞꯊꯅꯅꯕ ꯁꯝ ꯔꯤꯚꯔꯥꯏꯟꯁꯤꯡꯗ ꯑꯗꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯈꯣꯡꯁꯤꯡꯗ ꯃꯗꯨꯒ ꯂꯣꯛꯆꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯎ ꯋꯥꯁꯤꯡ ꯑꯁꯤ ꯀꯛꯊꯠꯇꯅ ꯏꯔꯦꯟꯖꯅ ꯊꯝꯃꯕꯣꯏꯗꯤ ꯃꯥꯒꯤ ꯆꯦꯜꯂꯛꯏꯕ ꯔꯟ ꯑꯣꯐ ꯑꯁꯤ ꯇꯞꯅ ꯆꯦꯜꯂꯛꯅꯕꯒꯤ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯑꯩꯈꯣꯏꯅ ꯅꯦꯆꯔꯦꯜꯂꯤ ꯑꯩꯈꯣꯏꯅ ꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯍꯣꯏ ꯃꯅꯨꯡ ꯇꯦꯡꯊꯣꯛꯇꯕꯒꯤ ꯈꯣꯡꯕꯥꯟ ꯇꯦꯡꯊꯣꯛꯇꯕꯒꯤ ꯃꯗꯨꯒꯤ ꯄꯣꯠ ꯑꯗꯨꯅ ꯇꯣꯈꯥꯏꯅ ꯈꯟꯅꯔꯒꯁꯨ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯕ ꯊꯣꯛꯏꯕ ꯄꯣꯠ ꯑꯁꯤꯗꯤ ꯑꯁꯦꯡ ꯐ꯭ꯂꯠꯇ ꯀꯔꯝꯕ ꯐ꯭ꯂꯠꯅꯣꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯏꯁꯦ ꯃꯅꯤꯄꯨꯔꯗ ꯑꯌꯥꯝꯕ ꯊꯣꯛꯏꯕ ꯐ꯭ꯂꯠꯁꯤꯡ ꯑꯁꯦ ꯐ꯭ꯂꯥꯁ ꯐ꯭ꯂꯠꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯀꯩꯅꯣꯗꯒ ꯊꯣꯛꯈꯤꯕ ꯉꯁꯤꯗꯒꯤ 2002ꯗꯔ ꯀꯩꯅꯣ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯀꯔꯤ ꯀꯥꯡꯄꯣꯛꯄꯤ ꯌꯧꯔꯝꯗꯥꯏꯗ ꯊꯣꯛꯈꯤꯕ ꯃꯠ ꯐ꯭ꯂꯥꯁ ꯒꯣꯄꯤꯕꯨꯡꯗ ꯊꯣꯛꯈꯤꯕ ꯃꯠ ꯐ꯭ꯂꯥꯁꯀꯁꯦ ꯃꯔꯨꯑꯣꯏꯅ ꯎ ꯀꯣꯛꯊꯣꯛꯂꯨꯕꯒꯤ ꯗꯣꯁꯥꯅꯦꯕ ꯃꯗꯨꯗ ꯊꯣꯛꯏꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯔꯤꯉꯩ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯂꯥꯛꯅꯕꯗ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯕꯁꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯂꯧꯈꯠꯄ ꯌꯥꯕ ꯃꯁꯤ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯃꯁꯤ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯇꯧꯔꯒ ꯂꯧꯈꯠꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯕꯅꯤ ꯑꯗꯨꯒ ꯃꯗꯨꯗ ꯇꯧꯒꯗꯕꯁꯨ ꯃꯔꯨꯑꯣꯏꯅ ꯃꯁꯤꯗ ꯎꯔꯤꯕ ꯃꯁꯤꯗ ꯌꯦꯡꯒꯗꯕ ꯄꯣꯠꯇꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯁꯤꯡꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯗꯨꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯁꯤ ꯌꯥꯟꯊꯠꯂꯤꯕ ꯑꯃꯁꯨꯡ ꯃꯥꯡꯍꯜꯂꯤꯕ ꯃꯗꯨꯗ ꯊꯥꯖꯟꯕꯤꯗꯕ ꯃꯗꯨꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯃꯗꯨꯅꯤ ꯑꯩꯅ ꯍꯥꯟꯅ ꯊꯝꯖꯅꯤꯡꯉꯤ ꯑꯣꯀꯦ ꯑꯩꯈꯣꯏ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯇꯨꯔꯦꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯆꯤꯡꯃꯥꯏꯁꯤꯡ ꯑꯁꯤꯗ ꯎ ꯋꯥ ꯍꯧꯔꯛꯇꯕꯗꯒꯤ ꯃꯔꯨꯑꯣꯏꯅ ꯏꯁꯤꯡꯁꯤ ꯖꯣꯔꯣ ꯖꯣꯔꯣ ꯊꯨꯅ ꯆꯦꯟꯊꯔꯛꯄꯒꯤ ꯃꯗꯨꯗꯒꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤ ꯇꯞꯅ ꯆꯦꯟꯊꯔꯛꯄ ꯇꯥꯔꯒꯗꯤ ꯃꯇꯝ ꯆꯪꯅ ꯏꯁꯤꯡ ꯆꯥꯎꯒꯗꯕꯅꯤ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯆꯥꯎꯕꯒꯤ ꯁꯗꯟ ꯐ꯭ꯂꯠ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯍꯥꯏꯅꯔꯤꯕ ꯐ꯭ꯂꯠꯁꯦ ꯊꯣꯛꯄꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯔꯝ ꯑꯣꯏꯔꯤ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤ ꯎ ꯀꯣꯛꯊꯣꯛꯄꯒꯤ ꯃꯔꯝꯁꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯈꯪꯅꯔꯕ ꯐꯣꯔ ꯗ ꯂꯥꯁ 10-15 years ꯌꯥꯝ ꯇꯣꯏꯅ ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯃꯈꯜꯒꯤ ꯋꯥꯐꯝ ꯑꯃꯈꯛꯅꯤ ꯎ ꯊꯥꯕ ꯍꯥꯏꯅ ꯍꯟꯗꯛꯇꯁꯨ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 9-9 ꯃꯃꯥꯡꯗ ꯋꯥꯔꯜ एनवायरनमेंट डे है जून की तारीख 5 पांथोकी मणिपुर पुंबदा मालेम की उ मैम मणिपुर लोई थारावनी मैम उ याम थानगी है ममांग सुनमाय उसे हम थानगी अदुबो एन अखोगी ngसाई हारिबा कैचमेंट एरिया ना सिंगबदरी उ थाबगी प्लान से लेते जाला अदुगा मरोइना ngसाई अखोगी चही की ओइना मणिपुर सी नोंगचुबी सांगसी 1500 mm नत्रगा 1000
100 ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯤꯇꯔꯒꯤ ꯆꯥꯡꯗ ꯃꯤꯇꯔꯒꯤ ꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯕꯅꯤꯅ ꯅꯣꯡ ꯆꯨꯏ ꯍꯥꯏꯕꯅꯤ ꯃꯣꯁꯤꯅ ꯔꯥꯝ ꯆꯦꯔꯥꯄꯨꯟꯖꯤꯒꯁꯨ ꯅꯛꯅ ꯂꯩꯕꯅꯤ ꯌꯥꯝꯅ ꯋꯦꯠ ꯑꯣꯏꯕ ꯖꯣꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯁꯨ ꯑꯗꯨꯝ ꯆꯥꯎꯔꯒ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯐ꯭ꯂꯦꯁꯁꯦ ꯑꯗꯨꯝ ꯊꯣꯛꯑ ꯂꯩꯔꯦ ꯏꯁꯤꯡ ꯈꯔ ꯇꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯥꯁꯇꯔ ꯄ꯭ꯂꯥꯟꯅꯆꯤꯡꯕ ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯥ ꯕꯖꯦꯇꯔꯤ ꯑꯦꯂꯣꯀꯦꯁꯟꯅꯆꯤꯡꯕ ꯂꯩꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯤꯅꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯆꯥꯎꯁꯦ ꯑꯗꯨꯝ ꯊꯦꯡꯅꯕꯅꯤ ꯃꯃꯥꯡ ꯆꯍꯤꯗ ꯃꯦ ꯇꯨ ꯃꯣꯔꯥꯗꯒꯤ ꯍꯧꯔꯒꯅ ꯑꯣꯛꯇꯣꯕꯔ ꯐꯥꯎꯕꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯐ꯭ꯂꯥꯁ ꯐ꯭ꯂꯠ 5ꯔꯛ ꯊꯦꯡꯅꯈꯤ ꯑꯣꯖꯥ ꯆꯦꯡꯅꯗ꯭ꯔꯥꯖꯤ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯅꯤꯡꯉꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯎꯕꯁꯤꯅ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜꯁꯤꯡꯁꯤꯅ ꯎꯠꯂꯤꯕ ꯑꯩꯈꯣꯏ ꯃꯤꯅꯤꯡꯁꯤꯡꯁꯦ ꯀꯔꯤꯅꯦ ꯂꯧꯕ ꯌꯥꯏ ꯋꯥꯍꯟꯊꯣꯛꯁꯦ ꯑꯍꯥꯟꯕꯒꯤꯗꯨꯗ ꯑꯩ ꯃꯣꯠ ꯑꯝꯇꯪ ꯍꯥꯝꯊꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯎ ꯌꯥꯟꯊꯠꯂꯤ ꯍꯥꯏꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁꯀꯤ ꯀꯣꯚꯔ ꯍꯥꯏꯇꯥꯔꯦ ꯐꯣꯔꯦꯁꯀꯤ ꯀꯣꯚꯔꯁꯤ ꯍꯟꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯅꯗꯤ ꯁꯨꯝ ꯍꯥꯏꯅꯕ ꯑꯗ ꯃꯁꯤ ꯍꯥꯏꯅꯕꯁꯤꯗ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦꯅ ꯌꯦꯡꯉꯦ ꯑꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯟꯕ ꯑꯩꯈꯣꯏ ꯐꯣꯔꯦꯁ ꯁꯔꯚꯦꯒꯤ ꯔꯤꯄꯣꯔꯠꯁꯦ ꯃꯁꯤ 2017ꯒꯤ 18ꯗ ꯐꯣꯡꯕꯅꯤ 17ꯒꯤ ꯁꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ 9ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯑꯇꯩ ꯁ꯭ꯇꯦꯠ 6 ꯑꯃꯗꯤ ꯐꯣꯔꯦꯁꯀꯤ ꯀꯣꯚꯔꯦꯖ ꯌꯥꯝ ꯍꯟꯊꯈꯤꯕ ꯁꯦ ꯑꯩꯈꯣꯏ ꯃꯤꯖꯣꯔꯥꯝ ꯍꯟꯊꯩ ꯑꯇꯩ ꯑꯩꯈꯣꯏ ꯅꯥꯒꯥꯂꯦꯟ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯃꯣꯏꯁꯦ ꯍꯟꯊꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁꯀꯤ ꯀꯣꯚꯔꯦꯖꯁꯦ ꯍꯦꯟꯒꯠꯂꯦ ꯑꯣꯀꯦ ꯁꯦ ꯏꯟꯗꯤꯌꯥꯒꯤꯁꯨ ꯑꯩꯈꯣꯏ ꯐꯣꯔꯦꯁ ꯀꯣꯚꯔꯦꯖꯁꯤ ꯈꯔꯈꯩ ꯍꯦꯟꯒꯠꯂꯤ ꯍꯥꯏ ꯃꯣꯏꯁꯨ ꯑꯗ ꯃꯁꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯤ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜꯁꯨ ꯌꯥꯎꯕꯤꯔꯤꯀꯣ ꯃꯁꯤ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯤ ꯐꯣꯔꯦꯁꯀꯤ ꯀꯣꯚꯔ ꯍꯦꯟꯒꯠꯂꯛꯏꯁꯦ ꯃꯁꯤꯒꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯀꯟꯇ꯭ꯔꯥꯗꯤꯛꯇꯔꯤ ꯑꯣꯏꯔꯛꯄ ꯃꯇꯥꯡꯁꯨ ꯍꯦꯛ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗ ꯎ ꯋꯥ ꯌꯥꯟꯊꯠꯄꯁꯤꯅꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯂꯩꯕꯨꯗꯤ ꯂꯩꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯚꯔꯑꯣꯜ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁꯀꯤ ꯀꯣꯚꯔꯒꯤ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯐꯕ ꯄꯥꯎ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯐꯣꯔꯦꯁꯀꯤ ꯀꯣꯚꯔꯒꯤ ꯃꯇꯥꯡꯗꯗꯤ ꯑꯣꯀꯦ ꯑꯦꯅꯤꯋꯦ ꯁꯤꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯀꯥꯟꯗ ꯁꯤꯁꯨ ꯃꯔꯝ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯊꯝꯖꯅꯤꯡꯉꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐ꯭ꯂꯠ ꯊꯣꯛꯄꯁꯤ ꯃꯅꯤꯄꯨꯔ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯑꯇꯩꯗꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤꯗꯁꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯁꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯝ ꯈꯔ ꯇꯣꯏꯅ ꯊꯣꯛꯀꯟꯕ ꯖꯒꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯇꯩꯁꯨ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯀꯨꯞꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯐ꯭ꯂꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯂꯤ ꯊꯣꯛꯄꯁꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯕ ꯑꯃ ꯆꯪꯉꯦꯕ ꯁ꯭ꯋꯥꯏꯁꯤꯗꯩꯗ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯂꯥꯛꯄꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯠ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯂꯧꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯊꯧꯔꯥꯡ ꯊꯧꯁꯤꯜꯁꯤꯡꯁꯦ ꯃꯁꯤ ꯀꯔꯤ ꯂꯩꯈ꯭ꯔꯒꯦ ꯃꯁꯤ ꯑꯩꯈꯣꯏ ꯅꯩꯅꯔꯀꯥꯟꯗ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐ꯭ꯂꯠ ꯊꯤꯡꯅꯅꯕꯒꯤ ꯑꯩꯈꯣꯏ ꯈꯣꯡꯊꯥꯡꯁꯤ ꯑꯩꯈꯣꯏ ꯂꯧꯈꯠꯂꯕ꯭ꯔꯥ ꯑꯗꯨꯋꯥꯏꯗ ꯑꯣꯏꯕ ꯑꯦꯁꯦꯁꯃꯦꯟꯁꯤ ꯇꯁꯦꯡꯅ ꯄꯨꯊꯣꯛꯇꯅ ꯃꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯣꯠꯁꯤ ꯄꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀ꯭ꯋꯦꯁꯟ ꯑꯃꯗꯤ ꯂꯩꯌꯦꯕ ꯑꯗ ꯃꯇꯥꯏꯗꯨꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯁ꯭ꯇꯗꯤꯁꯦ ꯑꯩ ꯇꯧꯋꯦꯅ ꯂꯧꯗ꯭ꯔꯤꯕ ꯃꯗꯨ ꯀꯃꯤꯁꯟ ꯁꯦꯝꯗꯅ ꯃꯗꯨ ꯊꯤꯖꯤꯟꯗꯅ ꯃꯁꯤ ꯇꯨꯡ ꯀꯣꯏꯅ ꯊꯣꯛꯇꯅꯕꯒꯤ ꯃꯗꯨꯒꯤ ꯃꯦꯖꯔ ꯂꯧꯈꯠꯄꯒꯤ ꯋꯥꯗꯨ ꯑꯩ ꯂꯩꯇ꯭ꯔꯤꯅ ꯂꯧꯋꯦ ꯃꯁꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯇ꯭ꯔꯣꯂꯔ ꯑꯦꯟ ꯗ ꯑꯣꯗꯤꯇꯔ ꯖꯦꯅꯔꯦꯜꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯑꯩ ꯄꯟꯖꯒꯦꯕ ꯃꯁꯤ ꯑꯩꯈꯣꯏ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯊꯝꯈꯤꯕꯅꯤ ꯀꯨꯏꯗ꯭ꯔꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯊꯝꯈꯤꯕ ꯃꯁꯤ ꯃꯥꯅ ꯊꯝꯕ ꯃꯇꯝꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯑꯁꯥꯝ ꯑꯗꯨꯒ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯗꯨꯒ ꯑꯩꯈꯣꯏ ꯎꯔꯤꯁꯥ ꯌꯥꯎꯅ ꯃꯐꯝ ꯈꯔꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯏꯆꯥꯎ ꯊꯣꯛꯄ ꯇꯥꯏꯃꯤꯡꯁꯤꯗꯅꯦꯕ ꯃꯥꯅ ꯄꯨꯊꯣꯛꯏꯁꯦ ꯑꯗ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯔꯛꯄꯁꯤꯗ ꯃꯥꯅ ꯄꯨꯊꯣꯔꯛꯏꯕ ꯀꯩꯅꯣꯁꯦ ꯐ꯭ꯂꯠ ꯊꯣꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯦ ꯑꯁꯥꯝ ꯌꯥꯎꯅ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯐ꯭ꯂꯠ ꯊꯣꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯐꯦꯂꯔꯁꯅꯅꯦꯅ ꯗꯥꯏꯔꯦꯛ ꯍꯥꯏꯌꯦꯕ ꯑꯣꯀꯦ ꯁꯤꯁꯤꯅꯤ ꯍꯥꯏꯔꯤꯅꯤꯀꯣ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯐꯦꯂꯔ ꯑꯗꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯐꯦꯂꯔꯁꯤꯡꯁꯤ ꯃꯁꯤ ꯆꯞ ꯆꯥꯅ ꯍꯥꯏꯅꯕ ꯄ꯭ꯔꯃꯥꯟ ꯃꯌꯥꯝ ꯄꯨꯊꯣꯛꯏ ꯃꯁꯤꯗꯩꯗ ꯃꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯠ ꯃꯦꯅꯦꯖꯃꯦꯟट ꯄ꯭ꯔꯣꯖꯦꯛꯁꯦ ꯃꯁꯤ 203 ꯈꯪꯒꯠꯂꯦꯕ ꯃꯥꯅ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯇꯝꯗ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯠ ꯐꯣꯔꯀꯥꯁꯇꯤꯡ ꯁ꯭ꯇꯦꯁꯟ 59 ꯑꯃ ꯈꯪꯒꯠꯂꯦ ꯑꯗꯒꯤ ꯑꯃꯅ ꯔꯤꯚꯔ ꯃꯦꯅꯦꯖꯃꯦꯟट ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯃꯔꯤ ꯂꯩꯅꯕ ꯁꯤ 94 ꯑꯃ ꯈꯪꯒꯠꯂꯦ ꯑꯗꯨꯒ ꯗꯥꯝ ꯑꯆꯧꯕ 69ꯁꯤ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯌꯥꯎꯅ ꯃꯁꯤꯗꯤ ꯈꯪꯒꯠꯂꯦꯕ ꯑꯗ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯐꯥꯏꯟꯗꯤꯡꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯥꯝ ꯑꯆꯧꯕ 9,962 ꯁꯤꯒꯤꯁꯨ ꯌꯦꯡꯉꯤꯀꯣ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯗꯥꯝ 394 ꯍꯥꯏꯇꯥꯔꯦ 103 ꯈꯛꯇꯪ ꯍꯥꯏꯗꯤ 139ꯗꯤ ꯃꯁꯤꯗ ꯀꯩꯗꯧꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯠꯀ ꯃꯔꯤ ꯂꯩꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯦꯛꯁꯟ ꯄ꯭ꯂꯥꯟꯁꯤꯡꯁꯦ ꯏꯃꯔꯖꯦꯟꯁꯤ ꯑꯦꯛꯁꯟ ꯄ꯭ꯂꯥꯟ ꯅꯠꯇ꯭ꯔꯒ ꯗꯤꯖꯥꯁꯇꯔꯒꯤ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯄ꯭ꯂꯥꯟ ꯑꯝꯇ ꯇꯧꯔꯝꯗꯦ ꯃꯁꯤ ꯃꯣꯏ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛꯁꯤꯡꯁꯦ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯥꯏꯅꯔ ꯏꯔꯤꯒꯦꯁꯟꯒꯤ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯤ ꯃꯦꯖꯔ ꯏꯔꯤꯒꯦꯁꯟꯒꯤ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯗꯥꯝ ꯁꯥꯒꯠꯂꯤꯕ ꯕꯦꯔꯦꯖ ꯁꯥꯒꯠꯂꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯏꯔꯤꯒꯦꯁꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯔꯤꯒꯦꯁꯟ ꯄꯤꯅꯅꯕ ꯍꯥꯏꯗꯤ ꯂꯧꯎ ꯁꯤꯡꯎꯒ ꯑꯃꯁꯨꯡ ꯂꯧꯎ ꯁꯤꯡꯎꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯁꯤꯡꯗ ꯑꯩꯈꯣꯏ ꯃꯗꯨꯗ ꯏꯊꯩ ꯂꯧꯈꯣꯡ ꯄꯤꯅꯅꯕ ꯃꯗꯨꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯨꯔꯛꯅꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕꯗ ꯃꯗꯨꯒꯤꯁꯨ ꯑꯩꯈꯣꯏ ꯄꯥꯋꯔ ꯄꯨꯊꯣꯛꯅꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯗꯅ ꯑꯩꯈꯣꯏ ꯃꯁꯤ ꯀꯥꯟꯅꯕꯁꯦ ꯃꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯏꯈꯠꯂꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 5ꯒꯤ ꯄ꯭ꯂꯥꯟ ꯍꯥꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯁꯤ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯔꯁ ꯑꯣꯐ
money hai tare masi thada na tawdan lai ne board akoi state level da national level da regional level da masi mayam tawdan lai ado hari ba koi dam sing adu ko bere sing hadi achauba macha manipur su yam lere ko masi mkhoi na yengjanba matam da kamai to ge da ayam basing je koi incomplete stage da loi thana me masi completion je amata ayam taw de ade amana masi maintenance ni thi jana taw da moina saluba matam da maintenance fazana tawbra yung matam da maintenance ayam tawram de adigi amana koi phan gi position ji yang matam da phan je ni thi jana amta leram da phan je ni thi jana leram da aduna hari ba koi chawhro ba koi project mayam se masi koi ni thi jana koi gi masi governance hai tare masai da koi asoma failure oi bidu su phat thona na bi asoma maram amane masak amane ana manipur da lari ba koi gi magi dam lari ba barrage lari ba project lari ba si ju koi masi da koi nithi jana koi gi study tau dana masi koi phat kal lai nari ba mari gi matang da su koi masi phajana puthok pangam dre adigi amana irrigation gi matang si yengwa matam da su ayam ba manipur gi koi gi ithai lokhong piri si di maming khakta gi ne koi manipur gi lau sungu gi thaba koi tauri se masi ayam ba de koi irrigation phang de majority de koi irrigation phang de more than 60% masi koi irrigation phang de ba amane 30% ni khare hendo ke jin no dai du ni hoji phau de leris haji dam mayam le ba koi loktak project ki wa lai graba adagi thai village gar mayam si koi gi khut thek thana pa ba ngam gi wang mata dam apik ba so mayam si leiri bane ada hari ba mayam si akoi na munsun thok thegi mamang da karam ba film de leiri hai bi inspection adagi adugi matung da karam ba mong da mu leiri hai bi masi gi koi inspection to gi thabak sa masi taw de haidna koi controller auditor general lang parliament de thambais de da masi hai re ba masi chapchana koi gi manipur gi wafam se su me adagi laksening ba mana koi gi hojiki oina di hoi masigi karamai ni thoino ade masi kamai nu thingni haiba du di madu de khogi tung koi bo wasu le ko hojik magi di khoi relief people sine ba maru ori haidi hojik nari banina awa ba tari banina mayam si kamai tau dana koi masi relief pi dage ade kam rehabilitation kamai tau dage haibi gi pot ma le ri dana masi mamang du hanjan thok tan le ba pot masai matang sida khoi gi yamna nungai tri ba paw ma di kamai tau ge da khoi gi relief and disaster management se masigi damakta manipur gi sarkar gi budget cha mamang gi chahida koi lupa crore lising mautra mathoiga sorry mautra mathoiga koi gi lakh yankai taru thammane ba revise ta ado handak gi budget estimate handak sahi gi budget estimate masi lupa crore yankai ni thoida handak samna da tangkhai mu gi chang ji handa thokre kakha khre adagi amana koi gi water resource department hai re hojik adi irrigation and flood control department sumase ado masi jo hana koi gi mamang gi chahida crore chamri ga koi gi marfu ga mathoi rom leir masi crore chani ga marfu nithoi gum da handagre samai da masi ju crore chani gum gi changji handagre koi atai tai punjan ba dei khaidok ki ba aduna di oibe ai ko adra masi da aina thamjani gi di koi gi magi budget se kaithuiba budget khare je siju mapung phana sina da bi pot ama control auditor and auditor janem gi magi chahi gi report si da pire mamang gi chahi report jeng da su masi yawe aduna IFC din akhoi last 5-6 years da makhoi da khoi thammi ba budget ki mai allocation sa masi kari matam da khoi 70% kari matam da 60% kari matam da 40% masi sina bangam da na khoi access oire haidana save tawre haidana adumaina puthorokpa masu yawre aduna thadari ba du so khoi yam chapchana har kan da khoi haikul mana da yomba ada sina matam da juni ti na sina da bagi pot ma yawre aduna hari ba khoi hiram sing se adi si area sing jo koi kupna nei na ba machangi ba koina flat sigi koi masigi yamna kari hani sustainable way da koina masi thingna ba gi thabak packet che har boi di koina sokter lai ri area sing che masi jo koi yam kupna yeng sam machangi je han boin thamjani okay ising chalo na ba gi am chawba koi economical drug environmental tongan ba reason mayam di lere causes mayam le jaba targo causes are many adu solutions ti lai rabra ha badani adu solution phangdaba targo khudaki oina di hojik mayam thengnari ba khudong cha da ba si the relief pi bam tengbang pi bam mateng to buduni adu hojik phabu oina de kyam yam na mateng pi ba horba ge ha ba gi yam chawbu question su lere hojik phabu da tongan ba imphal west of the east ki sathina ising chawction ba mafam sing da di sa phaga da mafam sing da sanga ga leina ba yaw khara bani yum hongan ba yaw khara bani man ba ma khoi da immediate relief pi ba tengbang pi ba di mathok tari on the problem tarje ge pretyam thonjer ke impact ni tam le Welcome back. Adon Engbirabasi Manung Hutna 360-degree analysis of news and events with me Raj Nongthombam. Ngasi khana jarmi basi ngarang dagi horga ngasi phau basida
थोलक फ्लैश फ्लड है तारे खुदक थोलक अदुमलबा इचाव असिना मरम ओइदुना मियामना थेंगनरिबा खुदोंग चादबा सिगी मतंगदनी अदुबो ngasi नुमित खरनिगी ममांगदसु हुजिक थोइबा सुमाइना दिना तबिदा खितंग लेकाई खरादा इसिंग थुमजनबगी चांगदा इसिंग हाइफेट नोंचुबदगी थुमजन मखरद यावखरे अदुबो इचाव ओइना तुरिन तोरबान गा काइदन याम चावना ngasi ngarang थोलिबा सिदी हंदक चहिसगी ओइना हंदक ngasi गिसना अहानबा फर्स्ट फ्लैश फ्लड ओइदोरिबनी अदुबो साइसिदा इना वजा हमतदा हंगजनिगिसि ngasai tongan maram takpi khare khoi geographical natraga environmental reason uwa yantat ke bana traga khoi budgetary allocation wat pa natraga khoi project mayam irrigation project mayam na chingba natraga dam na chingba mayam sarag lotion leba maintenance tawda basu mayam na contribute tawri aduga miyam na susi na bahita bagi lan na misuse to bagi su yam chaw reason amadi oiri adu sai sida aino jada hangjini si ngasi di numit khari mama thok matam da su for example ngasai break ki mama do jan takpi hi matam da su ising chaw matam koi turen turban seng basi phajana seng de natraga manung pot piram de hawi wafum ni adu blengang na hadu se koina kem to turen je kem seng da targa su seng de na machai ba oje seng kan da su phajana seng de na machai ba tawre chai ba tawdre chai ba gi wafum phongdor po ja ke no da mamangi ising khara thumjam matam da ising chawn ba su ba lengang da chawn bara haiduna cm na mai hong na sauki ba da mag yauki ada itu kari habi ni oja kaino ni akhoi gi laiba hoi turial gi torban sing se ising chaw bai nature ni akhoi khangi adum kumam da ni ro hom da chaw ne dum khangi da akhoi gi torban kai gana hoi myam awa tarisi tahalam da ba yabra hana hang taragadi madu yade yaroi masi mahusagi khutu kano ne na habi yaroi masi adum lambi adum leini thingna bi lambi adum leini habi wani da yengsi akhoi nung subasi tang taraga mathoi swa da khaga hawi ado da akhoi turian si akhoi iwai nil kasun leiti yamna akhoi lambi da akhoi na hairam mini o turian di kaim tawdi adu lambi da di loire he na hairi ne lai kano ki kawa swai tawri se asai di pura ising chawram ne leire adagi warning lai khub mayam pau si mayam loi na phong na rabani ngasai kano dagi akhoi indian meteorological kano dagi na lab ne ba hatong na tang asne sok sinu kan manung lei am tawen lab ni dan adu matung ina manipur ki government ki disaster management ki principal secretary na kana commissioner amana su akhoi ki circular torabam ne landslide thok pa yai adagi akhoi sing nung kan na suni gai na yam kan pi ra pot amane pi sio haire akhoi na suri ba nung se mayam na akhoi lobi du si tang tara ka ne thok ka ne akhoi phan suri tang trai thoi su ba ne paris turen toban paris se ne ada su ba ne na hekta mit mai khang da nge hekta hai ba su na ti ba slai koi numidang waram da khatang phajana su gi bra ai ni yeng ba da ada da da khar su gi adna tai di ma khoi yai mara ba dum hai bi yare kan na tra su yai mara dum su ba gi song na kan na no ne sai da nung su ding da turen da asna kan da gi la ko ising duna wang kala koi pot ma de dai ra pot ma ne aduna akhoi na ngasai aina hajari bada turel khonung teng bagi moina haibado turel khonung teng ba haibasiga torban se ba haibasiga ni si am khene akhoi khonung teng ba haibado di ngasai gi manung du than biu haibani lai thi mayam ma lere makharu da patam sang na dum la khoi pakana to bi center ko mayam duna toro turel ni thegal le haibane ba adu ko to piu haibane hojik lai sina torban sembagi wari ne torban sembasida khoi turel si sumaina makha to lere kan da sumaina sembagi salami na semana phabra natraga mana khoi pukri to dum tak do lengoi mrak tak sema to na phabra adu su khana ngai oi adagi khwai dagi khoi gi laibak thiba mana masigi plan se mai thi je ai amta haijage ba ngasai gi nung sudingai mang semba lora matung da mafam chama hena semra mafam chama hena turen gi torban se namdare lekak loi chale hoji su dungai re akhoi gi ada su chali singjamai da su chali adagi di moyang hom da su chali sata ba hum yaudi adu ragadi karai tong na moina turel tengino or na tagna turen torban semino krawai da asul madi leire sim di mayam na dum yaning gane ba aina habi hom nate uri ba potu ne balaise engineer hom nate ba phajana ban na sembu bu ero or na tagna akhoi gi sing sau thingna ne na sembu or sno yara se puno yara se ba adu kari gi no adu gadi no na sembu tha phari ba turen sembu du ngasai lebak si loi na mak chakai raga makha da namdari banum kari no ha por ma lai si kai no adu gadi turel sagi semi du gi poto mai saba ngamdre ha basima akhoi dum uhum tok da bra yeng se ba adagi akhoi gi mayam na dum khangbire laiba isingi isilsi kamai tok dana turel se chawba si ada nong su gi matang am lere pung kumari ne te ko pung tai thoi su ba nong ising chawr ne khoi sai da ado sina kari pung ni phuni panga su salam ga di ngasi ga sur ma ga di manipur ji lei dong man de di surum da phwa ne ba hoi surum ga di bera ho de ne se
ꯑꯗꯣ ꯁꯨꯔꯝꯗꯕꯁꯦ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯑꯩꯈꯣꯏ ꯃꯁꯤꯗ ꯑꯩꯈꯣꯏ ꯅꯦꯆꯔꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯇꯥꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯅꯦꯆꯔꯁꯦ ꯃꯥꯌꯣꯛꯅ ꯉꯝꯗꯅ ꯑꯩꯈꯣꯏꯁꯦ ꯋꯥꯗꯣꯏꯅꯦꯕ ꯅꯦꯆꯔꯕꯨ ꯑꯩꯈꯣꯏꯅ ꯊꯤꯡ ꯉꯝꯄꯣꯟꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯂꯥꯛꯏꯕ ꯏꯁꯤꯡꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯐꯥꯎꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯁꯤꯅꯤꯗ ꯍꯣꯏ ꯒꯃꯦꯟꯅꯗꯤ ꯍꯥꯏꯅꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯆꯪꯅꯤ ꯁꯦꯜꯗꯨ ꯂꯩꯇꯦ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏ ꯍꯥꯏꯅ ꯀꯔꯤꯒꯤ ꯂꯩꯇꯕꯅꯣ ꯁꯤꯅꯤ ꯌꯦꯡꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯀꯥꯏ ꯑꯗꯨꯒ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯏ ꯃꯤꯌꯥꯝ ꯋꯥꯏ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝ ꯑꯃ ꯃꯥꯡ ꯇꯥꯛꯏ ꯆꯍꯤ ꯍꯦꯛ ꯈꯨꯗꯤꯡꯒꯤ ꯊꯣꯛꯏ ꯑꯩꯈꯣꯏ ꯂꯧꯔꯁꯦ ꯑꯗꯨꯔꯒꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯊꯣꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯪꯅꯤꯡꯉꯦ ꯀꯔꯤꯅꯣ ꯅꯣꯏ ꯊꯧꯔꯥꯡ ꯑꯝꯇꯗꯤ ꯄꯨꯊꯣꯛꯎꯗꯅ ꯀꯔꯤ ꯊꯧꯔꯥꯡꯅꯣ ꯑꯦ ꯌꯥꯗ꯭ꯔꯁꯨ ꯕꯤ ꯌꯥꯗ꯭ꯔꯁꯨ ꯁꯤ ꯄ꯭ꯂꯥꯟ ꯑꯃ ꯄꯨꯊꯣꯛꯑꯣ ꯁꯤꯅꯦꯕ ꯑꯈꯪ ꯑꯍꯩ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯩꯇ꯭ꯔꯒ ꯃꯄꯥꯟꯗ ꯅꯦꯛꯄꯤꯔꯣ ꯁꯤꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯟ ꯑꯀꯣꯟ ꯍꯦꯛꯇ ꯅꯥꯏꯔꯁꯦꯕ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯗ ꯎ ꯊꯥꯗꯕꯗꯒꯤ ꯎ ꯇꯛꯈ꯭ꯔꯦ ꯂꯣꯏ ꯈꯪꯉꯦ ꯃꯌꯥꯝ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯈꯪꯉꯦ ꯏꯀꯣꯛ ꯀꯣꯛꯑꯦ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯐꯥꯔꯔꯣꯏ ꯐꯥꯔꯛ ꯆꯦꯟꯗ꯭ꯔꯗꯕꯅꯤ ꯑꯗꯣ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯗ ꯎ ꯊꯥꯔꯁꯤ ꯎ ꯊꯥꯅꯕ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯁꯤ ꯆꯍꯤ 5 ꯑꯃ 10 ꯑꯃ ꯆꯪꯖꯔꯁꯅꯨ ꯁꯦꯜ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯈꯔ ꯋꯥꯃꯤꯟꯅꯈꯤꯁꯤꯀꯣ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯃꯊꯪ ꯁꯦꯔꯤꯁ ꯅꯥꯏꯅ ꯍꯧꯕꯅ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯏꯑꯕ ꯑꯗꯣ ꯇꯁꯦꯡꯕꯒꯤꯗꯤ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯒ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗꯨ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤꯡꯁꯦ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗꯨ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯋꯥꯕꯁꯤ ꯅꯪꯉꯛꯏꯅꯦꯕ ꯌꯦꯡꯁꯤ ꯉꯁꯥꯏꯒꯤ ꯇꯣꯔꯕꯥꯟꯒꯤ ꯋꯥ ꯇꯣꯛꯑꯁꯤ ꯑꯇꯩ ꯇꯣꯛꯑꯁꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯑꯁꯤ ꯉꯁꯥꯏꯒꯤ ꯏꯆꯦꯜ ꯑꯃ ꯂꯥꯛꯑꯦ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯁꯤ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯣꯏꯁꯤ ꯀꯥꯏ ꯅꯪꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯀꯣꯡ ꯇꯨꯔꯦꯜ ꯑꯃ ꯂꯩꯔꯦ ꯀꯣꯡꯕ ꯇꯨꯔꯦꯜꯁꯤ ꯑꯃ ꯂꯩꯔꯦ ꯀꯣꯡꯕ ꯇꯨꯔꯦꯜꯁꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯁꯤ ꯊꯤꯡꯕ ꯉꯝꯕ ꯄꯣꯠ ꯑꯃꯅꯤ ꯁꯤꯁꯨ ꯑꯁꯤꯅ ꯆꯥꯎꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯛꯑꯗꯤ ꯑꯗꯨꯝ ꯃꯥꯅ ꯇꯔꯥꯎ ꯊꯤꯡꯖꯤꯜꯂꯒ ꯑꯗꯨꯝ ꯕꯦꯛ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯤ ꯏꯔꯤꯜ ꯑꯃꯨꯛ ꯂꯩꯔꯦ ꯏꯔꯤꯜ ꯂꯩꯔꯀꯥꯟꯗ ꯗꯦꯟ ꯑꯗꯒꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯃꯨꯛ ꯏꯊꯥꯏ ꯚꯦꯔꯦꯖ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯏꯊꯥꯏ ꯚꯦꯔꯦꯖꯁꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅꯗꯤ ꯍꯥꯏꯔꯦ ꯑꯗꯣ ꯅꯍꯥꯟꯋꯥꯏꯗꯧꯅꯗꯤ ꯃꯔꯤ ꯃꯔꯥꯗꯤ ꯇꯧꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩꯗꯤ ꯍꯥꯡꯕ ꯌꯥꯔꯦ ꯍꯥꯏꯕ ꯇꯥꯡ 13ꯗꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯂꯥꯛꯑꯕꯅꯤ ꯇꯥꯡ 13ꯗꯒꯤ ꯍꯥꯡꯗꯣꯛꯑ ꯊꯝ ꯌꯥꯔꯕꯅꯦꯕ ꯍꯥꯡꯗꯣꯛ ꯊꯝꯃꯒꯗꯣ ꯉꯔꯥꯡ ꯀꯔꯤꯒꯤꯅꯣ ꯄꯨꯡ 13 ꯁ꯭ꯋꯥꯏꯗ ꯍꯥꯡꯉꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯅꯣꯡꯗꯨ ꯂꯥꯛꯀꯥꯟꯗ ꯆꯨꯈ꯭ꯔꯀꯥꯟꯗꯨꯗ ꯈꯤꯇꯪ ꯒꯦꯞ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩꯌꯦꯕ ꯒꯦꯞ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯒꯦꯞꯇꯨ ꯌꯥꯝ ꯀꯟꯅ ꯃꯃꯥꯡꯗꯣꯡꯕꯨꯗꯤ ꯂꯩꯕꯨꯗꯤ ꯂꯩꯇ꯭ꯔꯦ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯁꯠꯈ꯭ꯔꯦ ꯑꯗꯨꯒꯁꯨ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝ ꯑꯃꯅꯦꯕ ꯃꯥꯅ ꯊꯤꯡꯖꯤꯜꯂꯒ ꯉꯁꯥꯏ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯤ ꯂꯣꯛꯇꯥꯛ ꯂꯣꯝꯗ ꯏꯟꯗꯣꯏꯅꯦꯕ ꯏꯜꯂꯒ ꯂꯣꯛꯇꯥꯛꯁꯤ ꯃꯩ ꯄꯨꯊꯣꯛꯄ ꯌꯥꯅꯕꯒꯤ ꯊꯝꯗꯣꯏꯅꯦꯕ ꯇꯁꯦꯡꯕꯒꯤꯗꯤ ꯂꯣꯛꯇꯥꯛꯁꯤ ꯁꯤꯔꯕ ꯄꯣꯠ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯉꯁꯥꯏꯒꯤ ꯃꯥꯁꯨ ꯈꯣꯡꯅꯨꯡꯁꯤ ꯂꯣꯏ ꯑꯩꯈꯣꯏꯒꯤ ꯊꯦꯡꯉꯛꯈꯤꯗꯅ ꯃꯥꯒꯤ ꯏꯁꯤꯡꯒꯤ ꯀꯩꯅꯣꯁꯦ ꯚꯣꯂꯨꯝꯁꯤ ꯌꯥꯝꯃꯛꯇ꯭ꯔꯕꯅꯦꯕ ꯑꯗꯨꯒꯤꯗꯨ ꯊꯟꯅꯕ ꯃꯣꯏꯒꯤ ꯁꯝ ꯅꯥꯀꯟꯗ ꯃꯩ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝ ꯑꯋꯥꯕ ꯇꯥꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯑꯃꯅꯤ ꯑꯗꯨꯒꯤ ꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯆꯛꯄꯤ ꯇꯨꯔꯦꯜꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯩꯅ ꯑꯃꯨꯛ ꯊꯠꯆꯟ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯔꯤꯚꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔ ꯔꯤꯚꯔ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯔꯤꯚꯔꯁꯤꯁꯨ ꯑꯃꯨꯛ ꯊꯠꯄ ꯑꯃꯨꯛ ꯉꯝꯃꯦ ꯃꯥꯅ ꯑꯃꯨꯛ ꯉꯝꯃꯦꯕ ꯆꯛꯄꯤꯒꯤ ꯆꯦꯜꯂꯛꯏꯕ ꯏꯆꯦꯜꯒꯤ ꯃꯥꯒꯤ ꯏꯆꯦꯜꯅꯒ ꯂꯥꯎꯅ ꯈꯣꯡ ꯆꯦꯜꯂꯛꯄꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯂꯥꯏꯗꯨꯗꯤ ꯃꯥꯅ ꯌꯥꯝ ꯂꯥꯏ ꯊꯤꯡꯉꯝꯖꯥꯅꯦꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯇꯨꯔꯦꯜꯒꯤ ꯊꯩꯕꯒꯤ ꯀꯩꯅꯣ ꯀꯜꯆꯔ ꯑꯃ ꯃꯥꯒꯤ ꯁꯤꯁꯇꯦꯝ ꯑꯃꯈꯛꯁꯦ ꯑꯩꯈꯣꯏ ꯍꯧꯗꯣꯛꯇꯕ ꯌꯥꯔꯣꯏꯕ ꯏꯔꯤꯟ ꯇꯨꯔꯦꯜꯁꯨ ꯊꯩꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯀꯣꯡꯕ ꯇꯨꯔꯦꯜ ꯊꯩꯗ꯭ꯔꯒꯁꯨ ꯏꯔꯤꯟ ꯇꯨꯔꯦꯜꯗꯤ ꯊꯩꯕ ꯌꯥꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯑꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯣꯏꯅꯤ ꯑꯗ ꯏꯁꯤꯡꯁꯤ ꯄꯨꯂꯞ ꯇꯥꯃꯤꯟꯅ ꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯊꯠꯆꯟ ꯀꯥꯟꯗ ꯃꯥ ꯑꯃꯗ ꯆꯥꯎꯅ ꯆꯦꯜꯂꯛꯄ ꯊꯠꯈ꯭ꯔꯅꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗꯣ ꯐꯥꯔꯀꯥꯟꯗꯨꯗ ꯁꯣꯝꯗ ꯏꯁꯤꯡ ꯃꯧꯈꯠꯂꯛꯄꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯇꯨꯔꯦꯜꯒꯤ ꯀꯩꯅꯣꯁꯤꯗ ꯏꯁꯤꯡ ꯋꯥꯡꯈꯠꯂꯛꯄꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯋꯥꯡꯗꯅ ꯇꯣꯔꯕꯥꯟ ꯄꯥꯡꯉ ꯆꯦꯜꯂꯛꯏꯕ ꯑꯗꯨꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯛꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯀꯣꯟꯒꯗꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯏꯔꯤꯟ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯤ ꯀꯔꯥꯏꯋꯥꯏꯗ ꯊꯩꯒꯗꯒꯦ ꯇꯨꯔꯦꯜꯁꯦ ꯀꯔꯥꯏꯋꯥꯏꯗ ꯊꯩꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯁꯨ ꯑꯗꯨꯝ ꯊꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯃꯐꯝꯁꯦ ꯃꯌꯥꯝ ꯑꯃ ꯊꯩꯔꯝꯃꯤ ꯍꯥꯟꯅ ꯐꯨꯅꯥꯜ ꯅꯤꯡꯊꯧꯒꯤ ꯑꯁ꯭ꯋꯥꯏꯗ ꯆꯦꯜꯂꯝꯕꯗꯒꯤ ꯀꯩꯅꯣꯗꯒꯤ ꯀꯩꯔꯥꯎꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯦꯜꯂꯝꯕꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯊꯩꯕꯒꯤ ꯂꯥꯏꯒꯤ ꯑꯣꯏ ꯇꯤꯟꯒꯤ ꯑꯣꯏ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯖꯔꯤꯁꯤꯅꯦꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛ ꯆꯦꯜꯂꯤꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯑꯁꯤ ꯅꯣꯡꯃꯩꯕꯨꯡ ꯑꯁ꯭ꯋꯥꯏꯗ ꯆꯦꯜꯂꯝꯃꯦꯅ ꯑꯩꯈꯣꯏ ꯁꯨꯝ ꯊꯦꯡꯅꯩ ꯈꯔꯅ ꯍꯥꯏ ꯌꯨꯍꯥꯔ ꯍꯥꯕꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏ ꯈꯔꯅ ꯍꯥꯏ ꯊꯩꯈꯤꯕꯅꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯃꯐꯝ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯤ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯊꯧꯁꯤꯜ ꯑꯃꯒꯤ ꯃꯈꯥꯗꯨꯗ ꯄꯔꯝ ꯅꯥꯏꯅ ꯏꯁꯤꯡꯕꯨ ꯃꯤ ꯂꯥꯛꯏꯕ ꯏꯁꯤꯡ ꯑꯆꯧꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯤꯡꯌꯥꯄꯣꯟꯇꯦꯕ ꯆꯦꯜꯂꯝꯗ꯭ꯔꯒꯗꯤ ꯏꯆꯥꯎꯗꯨ ꯑꯩꯈꯣꯏ ꯊꯣꯟꯗꯕ ꯉꯝꯒꯗ꯭ꯔꯥ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯀꯥꯏꯐꯥꯎꯇꯤ ꯉꯝꯒꯗ꯭ꯔꯥ ꯁꯤꯅꯤ ꯀꯥꯏꯔꯤꯕ ꯃꯐꯝꯗꯣ ꯑꯩꯅ ꯍꯥꯏꯖꯒꯦꯅꯦ ꯀꯥꯏꯔꯤꯕ ꯃꯐꯝꯗꯣ RCC ꯁꯨꯝ ꯊꯥꯅ ꯍꯥꯏꯕꯤꯌꯨꯅꯦ ꯑꯝꯇ ꯃꯊꯪꯗ ꯀꯥꯏꯕ ꯑꯝꯇ ꯌꯦꯡꯁꯤꯅꯦ ꯀꯩꯁꯨ ꯀꯥꯏꯔꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯧꯁꯤꯜ ꯑꯃ ꯑꯗꯨꯒꯤꯗꯣ ꯁꯦꯟꯃꯛ ꯂꯩꯇ꯭ꯔꯒꯁꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔ ꯊꯧꯁꯤꯜꯁꯤ ꯇꯧꯔꯀꯥꯟꯗ ꯐꯤꯕꯝꯁꯤ ꯈꯔ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯒꯃꯦꯟꯅ ꯇꯧꯔꯤꯁꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯃꯐꯝ ꯅꯠꯇꯦꯕ ꯒꯃꯦꯟꯅ ꯃꯔꯥꯜ ꯁꯤꯕ ꯃꯐꯝꯁꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯦ ꯑꯋꯥꯕꯁꯦ ꯌꯥꯝꯅ ꯇꯥꯏꯌꯦꯕ
Yung ojik ako'y suri nung si kasunati hayang langban ikombay na malaki ni meragi isaw ay na mulaki ni si laka da ako'y kamay tawto yung siya ba madani mahimurong may mang doy siya si di yen nganu nga karang mang bay wani ada property karang mang jabay wani sa na masya fakti kaya na mang doy ba neba hayang mang ko doy neba ado siya magi matam su lelo doy neba si mayam si gamena kitang wakal kanda berkanda long term policy way na kay tawbi ya kay yung biyo na ay appeal to jeni okay long term policy sahi kuding adum thengna do leraba flash floods ni manamadona hauki ba chahi khara sida leptana chahi kuding gi manga rak ahum lag ani rak dum thengna lerabani na masigi damakta chahi kuding ko adum thengna do leiba tari bra masigi upay ama leroi da habdoni madugi master plan ama semaga thabak lokhat piyo habi matang doni swai sida ina oja bhogen da laksan ngi singa si khoi keno gi su khoi gi water resource department gi hana fcd haram masi makoi gi su kaujabani adu bo khoi gi chekon gi maning leiba lamtat pungi area da impal turen chawna kai gi sanjin thongi officer colony mayam na ching thumjalak pachidagi madu thingnum gi damakta chief minister gi instruction ching lak patagi hariba water resources department gi miyo sing sing asi gi discussion se yaw phangdabagi khudong chado amadi lere adu oja su khoi environmental department si khoi director environment su adum mari leina ba adum ba punna thabak tawmina ba adum makal gi department am oibani na oja da in hangjing se master plan kari gi hoji phawda chai khuding gi asuk yamna adum ising chawdron lere ba aduga khoi gi chahi gi oiba annual rainfall su 1500 millimeter mo lai na khanga lere ba sida akhoi hoji phawba master plan am lei bangam dri bano kari gi dam chai khuding sum manga rak taruk sum thengnari bano habi question doni kari habi ni oja da mase chumi haido adubu handaki mamangi sahi the same you sahi ama kitang hela ba government jina pakhalai si hana IFCD the aina leram basidagi water resource aina onthorok nana balak nari se masigi tokai step ma amam lei step sigi manungda haiba sing se yawdabadi nate yawi mapandagi asoba project lawraga akhoi budget ta leijadraga su mapandagi asoba project lawraga sigma mayam sing asi tongnabagi step mayam am su dum lei manungda leiba sing asigi manungda hojikti kaidogeda akhoi wetlands mayam sing si kumain tawna preserve tawga thamgani han reclaim tawba yaba dai keno tawba yaba wetlands sing asi identify tawnanaba masigi total yamna concrete oiba pot amana tragasu aidi table tawdragasu aidi khara gi oiba pot singdadi akhoi ayamba environment impact assessment hai tare statement amadi akhoi thambadi horabani masigi posi data aduna ni masi is the beginning akhoi gi hana IFCD aina tor masi dagi masi tobo phai masi on togo phai na madugi maming asi muthalaga water resource department na othoga masi startup ama toraisia masi startup ama tor ko sidai hujigi haibasi technology wadani hujigi haibagi flood ki technology ama technaba mayam sing technaba wadani maduga mase sungoi soidana ai handak leiba government sina kedugeda yamna neglect toba tagi mayam gi comment tadaba mayam na haiba indaba natraga tabidaba dugi pot kesu thoidop leite masteida sungoi soidana torkani haibagi aduga machineries adagi mayam environmentalist mayam am leiri adagi keno leiri akhoida leisi akoi office makda leisi EIA gi chow office am lei branch ma nodal agency maduna akoi any project of sing si EIA gi clearance ki lognanaba madu akoi na lobu ngamdraga madu category B oiraga na ban Delhi da tharaga Delhi dai keno tongnanaba madu gumagi process ti hoji kanna sangjalai sangjalakwa seida sumi aidi budgetary keno gi soiba dagi keno soiba auditor ki keno soiba adugma mayam sing adudi masigi manungda ina panjaring basi masigi handak tawraiba tengaiba pot asaida achauba pot ama angle ama yawrisi koigi turen gi khongnung tengba nataba turen gi mapanda tengaiba pot asida turen manungda encroach tawriba mayam sing ase masigi achauba pot amkha koigi consciousness se noi handu haibase yadaba people singi conscious laitaba pot am khaktagi madu lokthoba matungda adi madugi steps singa se thuna lokhat pe yadabani na tapna lokhat nabagi potuni ayambadi huji 90% 80% di turen manung khonung da encroach to griba mayam singa se hoi loina ma khoi takthok khibagi madugi keno thokna takthok khibagi keno di thenare maduga masi takthok matungda tapna hayeng madugi khongung tawdo ngasi mak tawya dabna hayeng tawya dabani na madugi step mayam amal sungsoi soidan lairam gane na ina ai thamjage aduga tasengbagi di handaki government se ai wakhandadi hanagi lairama tai mamangda le madugi dagidi some anova innovative oiba new steps mama aidi budget ki oirasu natraga some leba ki oirasu flood ki oirasu natraga climate change ki oirasu in any fields ta ekoi lokhat anaba pot sing asidi yam kopna yengjalaga
ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯉꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯂꯧꯈꯠꯅꯕꯒꯤ ꯁ꯭ꯇꯦꯞ ꯃꯌꯥꯝ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯔꯛꯇꯨꯗ ꯀꯩꯒꯨꯝꯕ ꯍꯔꯗꯜꯁ ꯈꯔ ꯊꯦꯡꯅꯕꯗꯨꯗꯤ ꯊꯦꯡꯅꯕꯅꯤ ꯑꯗꯨꯒ ꯂꯧꯈꯠꯇꯕꯗꯤ ꯅꯠꯇꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯄꯣꯠꯅꯤꯅ ꯑꯩꯅ ꯍꯥꯏꯗꯤ ꯊꯝꯕꯁꯤ ꯑꯩꯉꯣꯟꯗꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯂꯩꯕ ꯃꯔꯝꯅ ꯀꯩꯗꯧꯒꯦꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯁꯤ ꯊꯝꯖꯒꯦ ꯑꯩ ꯑꯣꯀꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯂꯧꯈꯠꯂꯛꯄꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯝ ꯒꯃꯦꯟꯒꯤ ꯂꯩꯖꯩ ꯍꯥꯏꯕꯅꯤ ꯂꯧꯁꯨ ꯂꯧꯈꯠꯂꯤ ꯑꯗꯨꯕꯨ ꯃꯇꯝ ꯆꯪꯕ ꯄ꯭ꯔꯣꯁꯦꯁꯅꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯥꯟ ꯁꯦꯡꯕ ꯍꯟꯗꯛꯀꯤ ꯊꯕꯛ ꯇꯧꯈꯤꯕ ꯑꯗꯨꯃꯛꯇꯕꯨ ꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤ ꯑꯗꯨꯝ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 11 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯊꯅ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯁꯤꯜꯂꯒ ꯂꯩꯕꯅꯤ ꯃꯇꯝ ꯌꯥꯝ ꯆꯪꯕ ꯄ꯭ꯔꯣꯁꯦꯁꯅꯤ ꯑꯗꯨꯒ ꯉꯁꯤ ꯏꯆꯥꯎ ꯊꯣꯛꯏꯕꯁꯤꯁꯨ ꯄ꯭ꯔꯣꯕꯦꯕꯂꯤ ꯃꯃꯥꯡ ꯆꯍꯤꯗ ꯅꯠꯇ꯭ꯔꯒ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯅꯤꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯎ ꯋꯥ ꯌꯥꯟꯊꯠꯈꯤꯕꯗꯨꯅ ꯏꯆꯥꯎ ꯊꯣꯛꯇꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯃꯥꯡꯗ ꯆꯍꯤ 10 15 30 ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤ ꯏꯆꯥꯎ ꯊꯣꯛꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯆꯍꯤ 10 10 ꯃꯇꯨꯡꯗ ꯏꯆꯥꯎ ꯊꯣꯛꯂꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯁꯦꯝꯒꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯃꯇꯝꯗꯤ ꯑꯗꯨꯝ ꯆꯪꯒꯅꯤ ꯇꯥꯏꯝ ꯇꯦकिꯡ ꯄ꯭ꯔꯣꯁꯦꯁꯅꯤ ꯍꯟꯗꯛ ꯍꯦꯛꯇ ꯈꯣꯡꯅꯨꯡ ꯁꯦꯡꯉꯒ ꯃꯊꯪꯒꯤ ꯆꯍꯤꯗ ꯏꯆꯥꯎ ꯊꯣꯛꯇꯕꯗꯨꯗꯤ ꯈꯤꯇꯪ ꯋꯥꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩ ꯃꯊꯪꯁꯦ ꯑꯣꯖꯥ ꯆꯤꯡꯂꯦꯟꯗ ꯂꯥꯛꯆꯩ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯒꯃꯦꯟꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯂꯩꯇꯥꯔꯒꯗꯤ ꯃꯥꯁꯇꯔ ꯄ꯭ꯂꯥꯟ A B C ꯑꯃ ꯌꯥꯗ꯭ꯔꯒ ꯑꯃ ꯃꯗꯨ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗꯤ ꯀꯣꯛꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯆꯥꯎꯁꯤꯗꯤ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯏꯆꯥꯎ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯆꯍꯤ 10 10 ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯁꯣꯏꯈꯤꯕꯗꯒꯤꯁꯨ ꯃꯗꯨꯅ ꯌꯥꯝ ꯆꯥꯎꯕ ꯐꯦꯛꯇꯔ ꯑꯃꯁꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯃꯁꯤꯗ ꯀꯔꯤ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯠꯇ꯭ꯔꯒ ꯕꯖꯦꯠ ꯑꯦꯂꯣꯀꯦꯁꯟ ꯋꯥꯠꯄꯒꯤ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯍꯥꯏꯗꯤ ꯃꯇꯝ ꯁꯥꯡꯅ ꯍꯥꯏꯗꯤ ꯁꯤꯁꯇꯦꯃꯦꯇꯤꯛ ꯔꯤꯖꯜ ꯁꯥꯡꯅ ꯁꯣꯔꯛꯄꯒꯤ ꯁꯤꯁꯇꯦꯃꯦꯇꯤꯛ ꯔꯤꯖꯜꯅꯦ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕ ꯍꯨꯔꯥꯟꯕꯅ ꯑꯋꯥꯡꯂꯣꯝꯗ ꯆꯦꯟꯈ꯭ꯔꯒ ꯑꯩꯈꯣꯏ ꯃꯈꯥꯔꯣꯝꯗ ꯄꯨꯂꯤꯁꯅ ꯇꯥꯟꯅꯩ ꯑꯗꯣ ꯉꯁꯥꯏ ꯊꯩꯗꯣꯛꯈꯤꯕꯩꯗꯤ ꯌꯥꯝ ꯂꯥꯏꯕ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯊꯝꯖꯈ꯭ꯔꯦꯕ ꯉꯁꯥꯏ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯐꯦꯂꯔꯁ ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ ꯐ꯭ꯂꯠꯀ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯐꯦꯂꯔꯁꯒ ꯌꯥꯝ ꯃꯔꯤ ꯂꯩꯅꯩꯕ ꯌꯥꯝ ꯃꯔꯤ ꯂꯩꯅꯩꯕ ꯑꯩꯅ ꯐ꯭ꯂꯠ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯗꯣ ꯃꯁꯤ ꯃꯤꯅꯤꯃꯥꯏꯖ ꯇꯧꯅꯅꯕꯅꯦꯕ ꯗꯥꯝ ꯃꯌꯥꯝ ꯑꯃ ꯕꯦꯔꯦꯖ ꯃꯌꯥꯝ ꯑꯃ ꯁꯥꯔꯤꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯃꯥꯁꯤ ꯃꯔꯨꯞ ꯑꯣꯏ ꯍꯥꯏꯗꯤ ꯃꯔꯨꯞ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯁꯤꯡꯁꯦ ꯃꯔꯨꯞ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗ꯭ꯔꯣ ꯄ꯭ꯔꯣꯖꯦꯛ ꯄꯋꯥꯔ ꯃꯌꯥꯝ ꯑꯃ ꯇꯧꯗꯅ ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯍꯟꯗꯣꯏꯅꯤ ꯃꯔꯨꯞ ꯑꯣꯏꯅ ꯂꯥꯛꯇꯣꯏꯅꯤ ꯑꯗꯣ ꯃꯁꯤ ꯐꯖꯅ ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯑꯦꯅꯤꯃꯤ ꯑꯣꯏꯅ ꯂꯥꯛꯇꯅ ꯐ꯭ꯂꯠ ꯑꯣꯏꯅ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯣ ꯃꯁꯥꯏꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯒꯕꯔꯅꯦꯟꯁꯀꯤ ꯌꯥꯝ ꯑꯆꯧꯕ ꯔꯣꯜ ꯂꯩ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯦꯕ ꯑꯩꯈꯣꯏ ꯃꯃꯥꯡꯒ ꯍꯧꯖꯤꯛꯀ ꯌꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤ ꯈꯔꯈꯩ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯒꯤ ꯚꯤꯖꯟꯗ ꯃꯤꯁꯟꯗ ꯍꯦꯟꯅ ꯈꯔ ꯐꯕ ꯑꯗꯨꯃꯗꯤ ꯎꯕ ꯐꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯗꯤ ꯑꯦꯛꯁꯟꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯚꯥꯁꯟꯁꯦ ꯍꯟꯊꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯍꯦꯟꯒꯠꯍꯟꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯅꯁꯨ ꯌꯥꯝ ꯇꯣꯏ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯚꯥꯁꯟ ꯍꯟꯊꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯕꯖꯦꯠ ꯍꯦꯟꯒꯠꯍꯟꯕꯤꯌꯨ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤꯗꯣ ꯑꯗꯣ ꯍꯦꯟꯒꯠꯂꯤꯕ ꯕꯖꯦꯠꯇꯨꯁꯨ ꯐꯖꯅ ꯁꯤꯖꯤꯟꯅꯗꯕꯒꯤ ꯃꯃꯤ ꯑꯃ ꯑꯗꯨꯝ ꯇꯥꯗꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯐ꯭ꯂꯠꯀꯤ ꯃꯇꯥꯡꯁꯤꯗ ꯁꯤꯅ ꯊꯣꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯣꯠ ꯄꯤꯔꯤꯁꯦ ꯃꯁꯤ ꯑꯩ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯦꯛꯁꯄꯥꯔꯠꯇꯨꯗꯤ ꯅꯠꯇꯕꯅꯤ ꯑꯗꯨꯋꯥꯏꯗ ꯑꯩ ꯆꯪꯍꯟꯖꯔꯔꯣꯏꯕ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯇꯣꯏꯅ ꯊꯣꯛꯑꯕꯅꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯑꯦꯁꯦꯁꯃꯦꯟꯁꯦ ꯑꯩꯈꯣꯏ ꯇꯧꯔꯒ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠꯁꯤ ꯂꯩꯔꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯏꯟꯇꯤꯐꯤꯛꯀꯤ ꯑꯦꯁꯦꯁꯃꯦꯟ ꯇꯧꯔꯕ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯨꯗ ꯑꯩꯈꯣꯏ ꯉꯥꯡꯅꯕꯗꯤ ꯌꯥꯏꯑꯕ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯁꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯑꯩ ꯂꯩꯅ ꯂꯧꯗꯦ ꯑꯗꯩ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯤꯁꯟ ꯑꯃ ꯁꯦꯝꯗꯅ ꯑꯩꯈꯣꯏ ꯅꯦꯁꯟꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯟꯒꯤ ꯊꯥꯛꯇ ꯐ꯭ꯂꯠꯀꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏ ꯀꯃꯤꯁꯟ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯋꯥꯁꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯁꯨ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟꯊꯣꯛꯄ ꯎꯗꯦ ꯑꯗꯨꯅ ꯁ꯭ꯇꯦꯠꯀꯤꯁꯨ ꯆꯞ ꯆꯥꯅ ꯃꯁꯤ ꯇꯁꯦꯡꯅ ꯊꯦꯡꯅꯔꯒꯦ ꯍꯥꯏꯇꯥꯔꯕꯣꯏꯗꯤ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯆꯞ ꯆꯥꯕ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜꯗꯨ ꯂꯩꯔꯒꯗꯤ ꯃꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯃꯁꯤ ꯁꯦꯝꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯤ ꯂꯩꯌꯦꯕ ꯑꯗꯨꯋꯥꯏꯗꯨꯗ ꯑꯩ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡꯗꯨ ꯆꯤꯡꯁꯤꯟꯖꯅꯤꯡꯉꯤ ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄꯗꯨꯗ ꯑꯦꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯧꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯔꯛꯀꯗꯕ ꯑꯩꯈꯣꯏ ꯂꯧ ꯐꯧ ꯍꯥꯏꯇꯥꯔꯦ ꯐꯧꯁꯤ ꯑꯦꯔꯥꯎꯟ ꯃꯦꯇ꯭ꯔꯤꯛ ꯇꯣꯟ 2,00,000ꯒꯨꯝꯕꯗꯤ ꯃꯁꯤ ꯃꯥꯡꯕ ꯌꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈ꯭ꯔꯦꯕ ꯃꯃꯥꯡꯒꯤ ꯐ꯭ꯂꯠꯇꯨꯗ ꯑꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯆꯞ ꯆꯥꯅ ꯍꯥꯏꯔꯒꯗꯤ ꯐꯨꯗ ꯏꯟꯁꯤꯀ꯭ꯌꯨꯔꯤꯇꯤꯗ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯐꯨꯗ ꯁꯤꯀ꯭ꯌꯨꯔꯤꯇꯤꯗ ꯑꯗꯨꯒꯤ ꯆꯥꯡꯁꯦ ꯑꯗꯣ ꯍꯟꯗꯛꯁꯦ ꯑꯃꯨꯛꯀꯁꯨ ꯇꯧꯔꯒꯗꯤ ꯃꯁꯤꯅ ꯃꯈꯥ ꯇꯥꯅ ꯂꯩꯊꯍꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯆꯧꯕ ꯐꯨꯗꯀꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯄ ꯌꯥꯕꯒꯤ ꯆꯥꯡꯗꯨꯗꯅꯦꯕ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯗꯤꯄꯦꯟ ꯑꯗꯨꯝ ꯇꯧꯋꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯦ ꯑꯗ ꯆꯤꯟꯖꯥꯛꯇ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯗꯤꯄꯦꯟ ꯇꯧꯕ ꯍꯥꯏꯁꯦ ꯃꯁꯤ ꯑꯐꯕ ꯈꯨꯗꯝ ꯑꯃ ꯅꯠꯇꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯦꯛ ꯏꯁ ꯊꯦꯡꯅꯗꯣꯔꯤꯅꯦ ꯍꯥꯏꯔꯅꯦꯕ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯠ 2-3 ꯅꯣꯡ ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯇꯥꯅꯤꯛ ꯇꯧꯅ ꯑꯩꯈꯣꯏ ꯂꯨꯞꯄꯒꯤ ꯃꯑꯣꯡꯁꯦ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯟ ꯆꯦꯟꯖꯜꯂꯛꯄꯗ ꯇ꯭ꯔꯦꯟ ꯑꯣꯏꯅ ꯆꯦꯟꯕꯤꯔꯛꯑꯅꯨ ꯑꯩꯈꯣꯏ ꯁꯕꯃꯦꯔꯤꯟ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯍꯥꯏꯕꯒꯤ ꯐꯤꯕꯝꯅ ꯍꯦꯟꯅ ꯐꯗꯣꯔꯦꯕ ꯑꯗꯨꯅ ꯁꯤꯃꯛꯇ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯉꯝꯗꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛ ꯏꯁꯀꯤ ꯇꯧꯗꯅ ꯑꯦꯁꯤꯟꯒꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯊꯦꯡꯅꯗꯅ ꯒꯦꯠꯋꯦ ꯇꯧꯗꯅ ꯇꯧꯗꯣꯏꯅꯣ ꯃꯁꯤ ꯑꯔꯨꯕ ꯑꯃꯅꯦꯕ ꯑꯗꯨꯅ ꯁꯦꯟꯇꯔꯅꯁꯨ
कोई नॉर्थ ईस्ट से कोई मणिपुर से गेटवे ओहनिंगदी कोई स्वाइस करी करी और प्ले इंफ्रास्ट्रक्चर फैसिलिटीज वालिबा अदगी मसी बेसिक कोई नीड सिंग द वालिबा अदगी मागी अर्बनाइजेशन दी तोरग मदी इंफ्रास्ट्रक्चर की रिक्वायरमेंट मैम दे रिसिगिदा कोई स्पेशल पैकेज अमगी यान मथौक ताइसी आइदी हंजन हंजन हाइजेब मदु नी बनतेब मदु तोहम तोकनेब मंदी भारत सरकार ना मणिपुर कंपेंसेशन तो हम मथोएब मंदी ममांगी प्लान की पेरेट मैम दु कोई निंगथीजना सेमगत हौद्रबनी निंगथीजना पैसा थादा हौद्रबनी अदु मदु थादरिबा पैसा दुदी अराउंड 30,000 40,000 crore से होती है प्लान की थादरिबा सेमगत सगरपगी थादरिबा पैसा से ngasibo da थादरिसे अदु यौदे अदुना मखोना पैकेज अमा पीबा हाइबसे मक्सी अखोगी मसी तंगाइ फिदब अमने अदुना सुमाइ तौदना कोगी से आइना याम तुइ हाइजे एक इस लाख मतम स्थिति अखोई मसी तसेंग मकी कोई वाट फुटिंग चंगन गदो मतम अमने अद प्राइम मिनिस्टर दि हाइरे अतै दि स्पेशल इकोनॉमिक जोन हाइबनी अदु नॉर्थ ईस्ट दि मसी कोई स्पेशल इकोलॉजिकल जोन ओहनी काइबो हाइरिने अदु तंजाज द कोई मेक इन इंडिया मेक इन मणिपुर मेक इन नॉर्थ ईस्ट की मींस दैदा कोई अनो अनोबा कोई प्रोजेक्ट मैम पाखलतना एमओयू मैम साइन तौनदना अदि कोई एक्सट्रैक्शन तौनन बि अमा तौन मैम पाखलैबा मसी कोई एनवायरनमेंट की मार्केटिंग जोगिरिको मसी एनवायरनमेंट क्लियरेंस लोबे वाफम दे लेते हदी असेंबली तो दुम खुंग्रे हौजी फाउ कोई एनवायरनमेंट क्लियरेंस की कोई सिक्तोबा लेते एमयू तौर मतुंग दनिको अदि अमन मसी पब्लिक की हदी मफम फम दु तारबिसिंग दु कंसेंट लोबा हौजी फाउ की ओइना लेत्रि हेंग यानर मतुंग ओइना लौनी कारिस मसी कोई तसेन कोई प्रिपेयर तौजे हाइतार बोइदी हदी थोराम कोई तौदना मसी थेंगनसे हाइतार बोइदी थेंगना बाइदे कोई थेंगनदुसी एसनगी अदुगुंबा साथिगर बलेबा मैम दुगने अदु अरगदे कोई थबक खुदिमक्से मथक मखा तानारगा कोईगी मदुगी कारे डेमोक्रेटिक प्रोसेस मद लोने संखन बगी तंगाइ फदुदु लेब अदना अदाइदसु कोईगी आइना होबलेन खले अदु आइना लोसिनजर आइन थमनिंगिसे इम्फाल मनुंगसिदैदा कोईगी मागी अर्बान से अर्बान कोई सिटी हाइतारे इम्फाल तबदे सिटी दसु कोई अर्बान की अर्बनाइजेशन की चांसी मणिपुर से कोई वन ऑफ द फास्टेस्ट अर्बनाइजेशन जी कोई मिजोरम के मतुंग मणिपुर से ओए याम तुना कोई अर्बनाइजेशन की स्पीड याम लेब अदो वेयर इज कोई अर्बान की लेफम दोकबा कोई एडुकेट इंफ्रास्ट्रक्चर दि यावदो से ड्रेनेज एते यंगसे ड्रेनेज कर्म फिल्म दे लेके अदगी युम अमग की बिल्डिंग बाय लो से कोई गाकप्रा अन ओजा अहलमन हाय प्रोफेसर अमा इकोनॉमिक्स की सही मफुग तरु सुरे ओजा अमन हाय आई आ मतों तुम में है मरमदी मखाता तुम मतमदा कोई मागी कनुसे हदी माइकई मरी मक्सी लोन मक्सी कोई वार सी लोन साजन नक साजन नरबनीना कोई मखाता तुम मंगमदे सोर फुले हाय कोई अन गइदी मतों लोई तुम में हाय अदना मसी लोइन तखाय द थुगाइदे यारो हायरि बने अन अर्बान मनुंगी कोई लैरिबा सिगी गवर्नेंस हाइतारे मसिसु याम वीक कोइबा याम पोर गवर्नेंस लेबा अदुगा लोइना नंग सागी सिगी प्लानिंग से अर्बान की प्लानिंग से मसिजु मसिगी असोय अंगाम लेबे दुनसु इम्फाल मनुंग सदैदा कोई सोमदा तुरेन काइगेरा काइरोरा सोमदा कोई सोरो मयाय मतदा कोई अंगांग इराक नदी सिगिदोबा की फिल्म दे लेरिने नोंग हाइदी नोंगसे नोंदंग ताबा निनी दंग ताबदा कोई सोरो मयायदा कोई अंगांग इराक ननीना कोई लंबीदा थादोक्तबा यावरिने मसाजि स्कूल का थादोक्पदा अदुना मनुंग से लेरिबा कोई अर्बान मनुंग दे लेरिसु याम मकल की डिसऑर्डर मकल अमने अदुना स्वाइदा कोई पुनमक्सी गवर्नेंस के याम मरी लेना अन गवर्नेंस होई चुमी कोई सही सी अमा मखाइमुत गायरी बनिना मोंद यामेन आशा तौ कोई तौरुसु यादेको अदुबो आशा तौरबो याद्रगसु माना कोई पॉलिटिकल विल मा यावरगदी कोई मरोइना कोई याम टारगेट ओरिएंटेड ओइबा अदुम सरकार ने बसिदे हदि नुमि चामनि मनुंग दसी तौनी अदगी कुठानि मनुंग हदि यामना टारगेट ओरिएंटेड ओइबा हाइतारे अदुना आइना सरकार सिदा आइना हाइजेनिंग बसी कोई ngasa aina panjagi bido tai tai yam technical expert oidamne haijararoi aina thamjaning basi koi magi से रिलीफ एंड डिजास्टर मैनेजमेंट की काइथि सेफम से तखाई दन दन ग्री से मसी याम लाइक थिबनी मसी याम लाइक थिबनी अदुन मसी कोई मसी सु रिवाइज बजे त मसी हेंगलन बगी तंगाइ फदबदु लैयबा ममांग द कोई करिम तो वंग गी देबसी डिपार्टमेंट सिना ममांग गी कोई इचाउ थोकु मतम दुदा मरमदि मसी मसा मन मतिंग बिगेदोरिबा मा मसा मक्तुना फमथेना बगी तापता ड्रिप कापगी तापता थाकता लेरगदि कर्म फिम मायक न दोइनो अदगे मन वाटर रिसोर्स डिपार्टमेंट की सिगी बजेट जु इंगेफ्रम चांगी अदुगा आइना सजेशन ओइन थमजनिंग बदा ngасagi कोई प्रोजेक्ट मैम से जी लोइसनर लेरिबा दाम अदगी बेरेज लेरिबा मैम से मसी टाइम बाउंड अमगी मतम की अकल मतम की मनुंदा मसी लोइसनगनी मसी थबक होनगनी अदु मसी मेंटेनेंस निथिजन तौगनी अदुगा प्री अमसुंग पोस्ट मुनसुंदा कोई इंस्पेक्शन से मसी चपचाना तौगनी हाबिगी चपचाबा थाजबदो आई मियाम दे पेहनगी ओके याम जो वखलो ने तो मणिपुर अर्बनाइजेशन से तू ना तौबा वन ऑफ द फास्टेस्ट
अर्बनाइजिंग स्टेट सिंग मन दामो ओय हैबनी थुनथुना शहर की मोंग ओनसे ले हैबनी दुबो सागली बा कंस्ट्रक्शन मयाम से यु मक्त बोयरो अमा बोयरो अमा बोरो सागली मयाम साइ ओजाना हा ताकपि खिबा दाम सारा लोसन दबा इरिगेशन फैसिलिटी सारा लोसन दबा अदुगा मुक्सु मेंटेन तौदा दुमायना युम कई लेरि मयाम से सादी सारा लोसन दबा गुम्बा मेंटेन तौदु मदु मना याम ओइबदगी होजिक थोइबा डिसऑर्डर सिमसु याम चाउना थोए अदुबो होजिक याम लुरिबदि चाउ थोबनी ना मसिगी रिलीफ एंड मैनेजमेंट दुनी मदुगी दमकता डिजास्टर एंड रिलीफ मैनेजमेंट की दमकता ngसाइगी अखोगी बजेट तो यामना हंथना पीग्रे हमने मदु हेंगत मथौ तारे हमने ममांग चाहिदा खोई इचाउ मारक थेना खरबनी हुजिकती अहान बिचाउनी याम चाउ चाउ गदबा अखोगी अमांग ता याम चाउना थोकदबा मही मरों थोकदबदी वाली नजो जाय मतंग साइ ताकपीरे मरम दो अहान थोरपनीना हुजितगी रिलीफ एंड रिलीफ की मटेरियल न चिंगबा पीबा मतेंगबांग पी मतम दुति दम हौरबनी मयाम अखोई शेल्टर लौना हौरबनीना याम तेतंग नो मतम सुलो इस्लामनी ओजा हंगिंगी से हुजिक चिंग अखोई लंबीदा गाड़ी पल्लगल जुलेरे जिरीबाम की गाड़ी लोडेड ट्रक चहुम लोम चंग यादन लेरे असी चेंबर मतम खरदी चंगिनी है वफमसु फंगे मरमदन चेंग किलोसु कोई लोकल चेंग दो लुपा 53 यौखरे किलोदा मयामदा रिलीफ से कायदे फंगने ममांगदसु कोई चेंग किलो अमा पिरंबा हवाई कौता तंखाय पिरमदनदी यारोय हादन मयाम पेना खिदबा याम लई हंदक याम पेना तौद पेना दबगी वाफमसु लाक्तो माली कमाय यंगजुजा कोई सरगी लम हाइतारे इम्फाल मनंगदसु लायरबा सूरगा साबा मी मयाम लई मोइगिदमक अखोई गमेना करी तौदुइनो इना खुनबा मयम वांग साबा तोरो याम सौं साबा दुदी मोइगिदमकता इम्फाल की मयुम मक्ति काय अखोई इसिंग चाउदबनिना लैबा याय लैबा फंगोइदबा अदगिदी मोइना इसिंग चाउरबनिना थबक सोम लैतबगी नोफम लैतबगी नोंमै सूरा साबा सिंगदुदा लैगदबा अवा मयाम सिंदो अदुगिदमक येंगा मोइगी ओइबा तोखाइबा अखन्नबा थोरांग अमदी लखोप सुमब्रायना खल्ले अदुनि येंगसी मसिना कैनोनी मतेंग पांगबगी लंबीसी अनीनी अमना ngसागी तोरबान दा तारेबा खुंदारेबा मयाम सिंगसिना अखोइगी तुरेलगी इसिंगसे कायगदोरे अखोइसी मतेंग अमता पांगबेरगदी पोसै पुबेरगदी अखोइ थिंगजगे अखोइ ट्राई तौजगे हाई कांसिदा मतेंग पांगमिना भाई सताइगुंबा अदगी सीमेंटगी बोरा मयाम अदगी पोसै मयाम मा लेनाजिको अखोइगी सिंगबसिंगसी पिबिदबगी वाखत मयाम ngरang sin lei ek kantokanda नोंग चुरकान इसिंग तुरेंसिना यांगलियन मथक्ता कोक मतोंदा चेला कानुदा पोलम पिगे हाबगी पोती उजिति थोरकनेबा अदुगा मतमदुदा नहादगी हे होबुदगी थोंग हांगबिदना खोपिदना काय काय दा केमाय लेगेना पाव फाउनदना चेनदना खुनदना तोरमगदी तुरेलसु काय कायरोदा हम क्यासु थिंगमंगमनेना इदि खल्लेबा ngसागी क्यांगुई मुस्लिम खुलगिदा लाउरई बदु ताबा याम नुंगाइती हदि मदु हजन हजन साइजे दुम काय लेबा महमनेबा काय ले महमजी काय रे खंखंगा अदुम ना कुइद्रिको काइदो अदु भमदा दम काइरिनेबा अदु काइगा एमिलेसु अपोजिट लेये मुइन हारिसे अदुनदि से काइनो मुइन अबतंग कनानो अबतंग लाकपिरगा मितंग लाकपिरगा काइसिन कमाइ तोइनो खोलिनो नोंजु गाले अमा तोरे ऑफिशियल समत लाक्ति कमाइ तोइनो हाय पोड मुइ वखत म लेरिसे असिजु मियंग संगदबने कोइ हाजिरिति कमाइ तोंग थिंगबा यागदगे कोइ यंगसे उजिकति जेसीबी है और न कना कोइ स्काबिटर मयाम थोरे कंपनी जेसीबी की और अतेते मयाम गे थोरे अदु थाइनदि मसि योपा अमगा थांग पार्थिंग मिनेबा अदुना ngसागी रिलीफ मटेरियल की मयाम से अदुना तुरेल ट्रोबान तारे मयाम सिंगी तुरेन थिंगबगी अमा अदै साना थांगनो पोलम सिंगसे मसि नोंगतंग पीरगा तोबिगनु अदुगा पॉलिटिकलाइज तोबिगनु हाजको मदु मरि लेनेबो ऑफिशियल सिंगने येनबियु होगी या पॉलिटिकल पार्टी की मयाम चलगा येनबगी खोपदो तोबिगनु अदुगी मिवा मसादो होई तहानिंगदे मियामदा अवाबसे उजिदो नंगा सिदेगे ता होना अदु मतेंग पांगबा होबिरोने या ओके मतेंग पांगबा होबिरो मरुना तोरबान काइरिबो मफम अरि काइगे तो मफम सिंगसिदा अथुब मतमदा मखोगी इचाउसे थिंगनुमगी दमकता तोरबान थिंगनुबगी मटेरियल मयाम वा अदगी फगलोंग चिंगबा चंगबा मथौ ताबा सीमेंट की बैग चिंगबा चंगिबा मयाम से लेबांग चिंगबा लोइने पिबिरो थुबदो पिबिरो हाइबनी अदुगा अखोगी चाबा थबगी मथौ ताबा नद्रगा मेडिसिन की हिदाक चिंगबा मयाम सु खुदकता अखोगी पॉलिटिकल की एंगल द येंगदबिदा अमा हाइदि मागिनी आइगिनी हाइबा खाइदोक्तबिदा मतेंग पांगबा होबिरो हाइबनी अदुगा ओनली अखोगी डिजास्टर मैनेजमेंट अमदि रिलीफ खतगी नतना अखोई इचाउसी चै खुदिंग थोक मफम सिंग सिदसु रिटेनिंग वॉल साबन नत्रगा तोंगा तोंगा प्रोग्राम मयाम इचाउसी मखाताना थोहन दनबगी दमकता चै खुदिंग थोहन दनबगी दमकता मास्टर प्लान मयाम पाइखब मथक दारे हाइबनी ओजा चिंगलन सु तापि खिबा गम लेंगा की विजन मिशन याम फजरे भाषण सु याम फजरे अदुबु एक्शन सु खरा हेना फजन से हाइबा वाखलोंदा ngasi मनु हनगे थरमसे मतंग सालो संजगे ngasi थरमसिदा ओजा चिंगलेन ओजा हेमंता अमदि ओजा भोगेन लिंगमिता थरमसिबा थवा हापि खिबा मपुंग फानगे दमकता ओजा हुम पुथागा जपनुक चरी अप्रिशिएट योर जॉइनिंग मसिन ngasi मनु हनगे थरम ngasi एडिशन से करम तो बिगे खत खान बिरपि यागने खोइ मेल आईडी impactvnews@gmail.com नत्रगा खोइ फेसबुक पेज www.facebook.com/impactvmanipur da join to birga comment am the feedback tha birpri agane well ladies and gentlemen thank you so much for joining us from the other side of the screen until next time this is Raj Nongthombam signing off kurumjari